ꯅꯕꯨꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯂꯥꯟꯐꯥ ꯃꯔꯤꯒꯤ ꯑꯔꯣꯟꯕ ꯂꯧꯁꯤꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯕ, ꯂꯥꯟ ꯌꯥꯝꯅꯁꯨ ꯍꯩꯕ, ꯃꯁꯥ ꯌꯥꯝꯅ ꯀꯟꯕ ꯆꯤꯡꯂꯥꯏ ꯀꯧꯕ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯠꯇ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯄꯥꯛ ꯆꯥꯎꯔꯕ ꯂꯥꯟꯕꯨꯡ ꯑꯃꯗꯅꯤ ꯂꯥꯟ ꯍꯧꯅꯕꯒꯤ ꯂꯪꯗ꯭ꯔꯦꯟꯁꯨ ꯇꯣꯏꯅ ꯌꯩꯔꯤ, ꯑꯗꯨꯕꯨ ꯂꯥꯟ ꯍꯧꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯃꯥꯒꯤ ꯈꯧꯃꯤ ꯂꯥꯟꯃꯤ ꯂꯥ ꯀꯌꯥ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯖꯔꯕ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯗꯨꯅ ꯈꯥ ꯋꯥꯡ ꯍꯪꯀꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ 10,000-10,000ꯃꯨꯛ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯕꯒꯨꯝ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯂꯦꯞꯂꯤ꯫ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯄ ꯉꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯃꯥꯒꯤ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯂꯣꯝꯗ ꯈꯣꯏꯔꯥꯡꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯅꯥꯄꯜ ꯑꯃꯗ ꯄꯣꯡꯅ ꯅꯣꯛꯂꯒ ꯂꯥꯎꯔꯛꯏ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ, ꯃꯤ ꯀꯌꯥ ꯂꯥꯛꯈꯤꯒꯗꯕ ꯋꯥꯠꯂꯤꯕꯒꯦ? ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯌꯥꯝ ꯀꯤꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤ꯫ ꯃꯤ ꯑꯃ ꯍꯥꯏꯕ? ꯉꯥꯏꯔꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯂꯥꯛ ꯑꯃ ꯂꯥꯟ ꯑꯁꯤ ꯌꯥꯎꯍꯜꯂꯒꯨꯝꯁꯤꯔꯣ? ꯂꯥꯟ ꯍꯧꯔꯁꯤ, ꯃꯝꯁꯤꯜꯂꯛꯂꯦꯅꯦ꯫ ꯀꯔꯤ ꯍꯥꯏꯕꯒꯦ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ? ꯂꯥꯟꯃꯤ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯂꯥꯟꯗꯤ ꯃꯥꯏꯊꯤꯕ ꯌꯥꯗꯦ ꯅꯤꯡꯊꯧ꯫ ꯅꯣꯏꯒꯤ ꯂꯥꯟꯃꯤꯕꯨ ꯀꯌꯥꯕꯨ ꯁꯨꯖꯕꯒꯦꯅꯦ ꯁꯅꯥꯖꯥꯎꯕ? ꯂꯥꯟꯃꯤ 19,939 ꯅꯤꯡꯊꯧ꯫ ꯑꯩꯅ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯟꯃꯤ 10,000 ꯆꯞ ꯆꯥꯅ ꯁꯨꯔꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯅꯥꯖꯥꯎꯕ, ꯅꯪ ꯋꯥ ꯌꯥꯝ ꯄꯦꯠꯂꯤ, ꯋꯥ ꯌꯥꯝꯅ ꯀꯣꯏꯊꯣꯛꯂꯒ ꯉꯥꯡꯉꯤ꯫ ꯑꯩ ꯍꯩꯅꯗꯦꯅꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯋꯥ ꯄꯦꯠꯆꯗꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯄꯥꯈꯣꯡ, ꯂꯥꯟꯁꯨ ꯃꯥꯏꯊꯤꯔꯒꯗꯕ ꯅꯪꯅ ꯅꯉꯛꯁꯨ ꯑꯗꯨꯛ ꯀꯟꯕ꯫ ꯂꯥꯟꯃꯤꯁꯥ, ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯛꯆꯤꯡ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯂꯨꯍꯦ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ, ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯣ ꯀꯅꯥꯅ ꯀꯟꯒꯦ ꯌꯦꯡꯁꯤ꯫ ꯆꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯂꯣꯝꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯔꯛꯏ꯫ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯇꯣꯔꯥ ꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯁꯅꯥꯖꯥꯎꯕꯗꯨ ꯑꯁꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯂꯒ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯈꯣꯡ ꯃꯈꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯀꯥꯟꯗꯨꯅ ꯆꯦꯜꯂꯤ꯫ ꯆꯤꯡꯂꯥꯏꯅ ꯁꯅꯥꯖꯥꯎꯕꯗ ꯂꯧꯔꯛꯏ꯫ ꯆꯦꯟꯒꯅꯨꯅꯦ ꯅꯤꯡꯊꯧ, ꯋꯥꯅ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯁꯤꯖꯧꯅꯦ ꯑꯄꯪꯕ ꯅꯤꯡꯊꯧ, ꯄꯥꯡꯗꯕ ꯅꯤꯡꯊꯧ꯫ ꯂꯝꯗ ꯆꯣꯞꯄ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯤꯡꯊꯧ, ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯌꯨ꯫ ꯂꯥꯟꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯕ ꯅꯪꯅꯁꯨ ꯅꯈꯧ ꯄꯣꯡꯂꯤꯕ? ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯅꯊꯕꯥꯛ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯣ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯪꯒꯜꯗ ꯇꯥꯞ ꯂꯥꯎꯅ ꯀꯣꯜꯂꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯎꯞꯄꯒ ꯇꯨꯏ꯫ ꯁꯅꯥꯖꯥꯎꯕꯅ ꯆꯤꯡꯂꯥꯏꯗ, ꯅꯨꯄꯥ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯅꯤꯗꯅ, ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜꯒꯤ ꯆꯥꯡ ꯌꯦꯡꯊꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯛ ꯁꯣꯟꯕ ꯅꯪꯅ ꯃꯤꯀꯨꯞ ꯑꯃꯗ ꯀꯩ 10 ꯍꯥꯠꯄ ꯉꯝꯂꯤꯕ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ? ꯑꯗꯨꯗꯤ ꯈꯣꯡꯄꯥꯛꯁꯤꯅ ꯅꯊꯕꯥꯛꯇꯨꯗ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯆꯥꯎꯔꯕ ꯈꯣꯡꯄꯥꯛꯇꯨꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯊꯕꯥꯛꯇ ꯍꯥꯏꯖꯤꯟꯗꯅ ꯁꯦꯠ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯊꯥꯖꯤꯜꯒꯤ ꯁꯔꯨ ꯈꯔ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯈꯤꯕꯒꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯇꯥꯏ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯃꯆꯤꯜꯗꯒꯤ ꯏ ꯈꯨꯖꯥꯏ ꯑꯃ ꯐꯨꯔꯨ ꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯂꯒ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯀꯣꯛꯀ ꯃꯈꯣꯡꯒꯗꯨ ꯁꯨꯞꯆꯤꯜꯂꯒ ꯄꯥꯏꯁꯤꯟꯈꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯋꯥꯡꯅ ꯆꯣꯡꯈꯠꯂꯒ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯨꯎꯗꯨꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯊꯕꯥꯛꯇ ꯑꯃꯨꯛ ꯖꯣꯞ ꯂꯥꯎꯅ ꯊꯥꯗꯩ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯏ ꯈꯨꯖꯥꯏ ꯑꯃ ꯑꯃꯨꯛ ꯃꯌꯥꯗꯒꯤ ꯐꯨꯔꯨ ꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯂꯒ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗ ꯍꯥꯏꯔꯛꯏ꯫ ꯅꯇꯤꯛ ꯂꯩꯕ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏ, ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯕ? ꯁꯅꯥꯖꯥꯎꯕꯗꯨ ꯆꯩꯅꯥ ꯑꯃꯨꯛ ꯈꯥꯡꯉꯤ, ꯑꯗꯨꯒ ꯃꯌꯥꯗꯨ ꯈꯔ ꯆꯤꯛꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯅꯪꯅ
ꯑꯩꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯕ ꯆꯤꯡꯂꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯅꯈꯨꯠ ꯐꯥꯎꯕ ꯍꯟꯕ ꯉꯝꯗꯕ ꯍꯅꯨꯕ ꯅꯪꯅ ꯆꯤꯡꯂꯥꯏ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯪꯒꯤ ꯂꯥꯟꯃꯤꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯆꯤꯡꯂꯥꯏꯅ ꯁꯅꯥꯖꯥꯎꯕꯒꯤ ꯆꯩꯔꯨꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯦꯠꯂꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯇꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯂꯤꯕꯁꯦ ꯇꯨ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯇꯥꯟꯖꯥꯗꯨꯗ ꯑꯔꯥꯞꯄꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯈꯔ ꯎꯋꯥ ꯎꯋꯥ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨ ꯅꯤꯡꯊꯧꯅ ꯇꯥꯏ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯁꯅꯥꯖꯥꯎꯕꯗ ꯅꯪꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯤꯕ ꯀꯤꯕꯗꯒꯤ ꯆꯦꯟꯅꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯍꯩ ꯂꯥꯟꯃꯤꯁꯥ ꯂꯦꯝꯅ ꯑꯃꯇ ꯊꯥꯒꯅꯨ ꯇꯦꯟꯅ ꯀꯥꯞꯄꯒ ꯂꯣꯏꯅ ꯍꯥꯠꯂꯣ ꯆꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯀꯥꯞꯄꯑꯣ ꯂꯥꯎꯕꯑꯣ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯇꯥꯏꯕꯪ ꯃꯤ ꯑꯃꯈꯛ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯔꯣꯜ ꯅꯥꯏꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯃꯌꯥꯗꯒꯤ ꯏ ꯄꯨꯝꯇꯩ ꯇꯩꯔꯒ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯌꯥꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ ꯁꯅꯥꯖꯥꯎꯕꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯏ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯂꯥꯟꯃꯤꯁꯥ ꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯍꯜꯂꯨ ꯆꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥꯗꯨ ꯌꯦꯠ ꯑꯣꯏꯗ ꯍꯟꯗꯣꯛꯅꯩ ꯂꯝꯕꯤ ꯆꯥꯎꯅ ꯁꯦꯝꯃꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥ ꯑꯃ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯅ ꯆꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯃꯉꯛ ꯃꯦꯠꯂꯒ ꯊꯥꯡꯒꯠꯂꯒ ꯂꯩꯔꯤꯕꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯎꯏ ꯃꯁꯥ ꯀꯟꯕ ꯅꯨꯄꯥ ꯅꯪ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯁꯣꯟꯕ ꯅꯤꯡꯊꯧꯁꯤꯅ ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯔꯝꯂꯤꯕꯁꯤꯗꯤ ꯂꯥꯎ ꯅꯪꯒꯤ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤ ꯄꯨꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯆꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯟ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯌꯥꯖꯧ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯆꯤꯡꯂꯥꯏꯗ ꯇꯞꯅ ꯑꯩ ꯁꯤꯗ꯭ꯔꯤꯀꯣ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯁꯅꯥꯖꯥꯎꯕꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ ꯑꯔꯥꯞꯄꯗꯒꯤ ꯂꯨꯋꯥ ꯉꯝꯕꯅ ꯂꯥꯎꯔꯛꯏ ꯍꯛꯆꯥꯡ ꯀꯟꯕ ꯈꯛꯇ ꯅꯠꯇꯦ ꯍꯅꯨꯕ ꯑꯩꯕꯨ ꯍꯅꯨꯕ ꯀꯥꯏꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯋꯥ ꯃꯔꯛ ꯊꯠꯂꯛꯈꯤꯅꯨꯅꯦ ꯍꯅꯨꯕ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯇꯥꯈꯣꯅꯦ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯂꯥꯟ ꯍꯩꯕ ꯅꯨꯄꯥꯁꯨꯅꯤꯅꯦ ꯑꯩ ꯂꯨꯋꯥ ꯉꯝꯕꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯃꯉꯛꯁꯝꯁꯤꯡꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯅꯦꯈꯥꯏꯔꯒ ꯂꯩꯕꯥꯛꯇ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯊꯥꯗꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯆꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤ ꯑꯍꯨꯝ ꯃꯔꯤꯗꯨ ꯈꯣꯡꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯛꯏ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯤꯡꯂꯥꯏ ꯇꯝꯅ ꯁꯜꯂꯒ ꯄꯥꯏꯁꯤꯜꯂꯛꯏ ꯆꯤꯡꯂꯥꯏꯅ ꯑꯁꯤꯕꯁꯤꯡꯗꯨ ꯀꯤꯟꯅ ꯖꯣꯞ ꯖꯣꯞ ꯊꯤꯟꯖꯤꯜꯂꯤ ꯑꯁꯤꯕꯁꯤꯡꯗꯨ ꯂꯩꯕꯥꯛꯇ ꯄꯨꯞ ꯄꯨꯞ ꯌꯩꯁꯤꯜꯂꯒ ꯇꯥꯏ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯂꯥꯟ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯌꯦꯛꯅꯕꯅ ꯃꯄꯥꯡꯒꯜ ꯀꯟꯕꯁꯦ ꯆꯤꯡꯂꯥꯏ ꯑꯩꯒꯤꯗꯤ ꯄꯥꯝꯖꯕ ꯃꯊꯦꯜ ꯄꯨꯈꯝ ꯊꯥꯒꯠꯄꯒꯨꯝꯕꯅꯤꯅꯦ ꯐꯠꯇꯕ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯣꯛꯏ ꯃꯅꯥꯛꯇ ꯂꯣꯡꯅ ꯇꯥꯔꯤꯕ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯑꯃꯨꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯒ ꯂꯨꯋꯥ ꯉꯝꯕꯗ ꯍꯩꯖꯤꯟꯗꯅ ꯂꯪꯁꯤꯟꯈꯤ ꯂꯨꯋꯥ ꯉꯝꯕꯗꯨ ꯁꯠ ꯂꯥꯎꯅ ꯊꯩꯗꯣꯛꯏ ꯁꯅꯥꯖꯥꯎꯕꯗ ꯆꯤꯡꯂꯥꯏꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯒ ꯑꯁꯨꯛ ꯌꯥꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯆꯤꯡꯂꯥꯏꯗꯨ ꯍꯤꯞꯄꯒ ꯂꯩꯔꯤꯕ ꯁꯅꯥꯖꯥꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯔꯛꯏ ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯛꯁꯦꯟꯕꯗꯨꯕꯨ ꯅꯤꯡꯊꯧ ꯀꯧꯏꯅꯦ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯂꯨꯋꯥ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯍꯥꯏꯖꯤꯟꯗꯅ ꯆꯦꯟꯁꯤꯟꯈꯤ ꯂꯨꯋꯥ ꯉꯝꯕ ꯑꯃꯗꯤ ꯆꯤꯡꯂꯥꯏ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯊꯤꯟꯗꯠꯅꯔꯛꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯤꯡꯂꯥꯏꯅ ꯂꯨꯋꯥ ꯉꯝꯕꯕꯨ ꯌꯥꯝ ꯊꯤꯅ ꯂꯥꯛꯆꯔꯝꯃꯤ ꯂꯨꯋꯥ ꯉꯝꯕꯅ ꯆꯤꯡꯂꯥꯏꯗ ꯈꯣꯡꯄꯥꯛꯅ ꯂꯥꯝꯃꯒ ꯀꯥꯎꯏ ꯆꯤꯡꯂꯥꯏꯅ ꯃꯈꯣꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯂꯨꯋꯥ ꯉꯝꯕꯗꯨ ꯎꯐꯨꯜ ꯃꯔꯛꯇꯨꯗ ꯃꯃꯥꯏꯗꯨ ꯎꯞꯂꯒ ꯇꯥꯏ ꯑꯗꯨꯒ ꯂꯥꯞꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯌꯦꯡꯂꯛꯏ ꯆꯤꯡꯂꯥꯏꯒꯤ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯂꯨꯋꯥ ꯉꯝꯕꯒꯤ ꯃꯅꯪꯒꯜꯅ ꯅꯦꯠꯂꯒ ꯂꯩꯔꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯂꯨꯋꯥ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯒ ꯊꯝꯃꯤ ꯂꯨꯋꯥ ꯉꯝꯕꯗꯨ ꯑꯅꯥꯕ ꯈꯥꯡꯂꯒ ꯁꯅꯥꯖꯥꯎꯕꯗ ꯇꯞꯅ ꯑꯌꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕ ꯐꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯅꯤꯅꯦ ꯃꯁꯤꯗꯤ ꯑꯩꯅ ꯀꯤꯟ ꯑꯃ ꯊꯤꯟꯕꯗ ꯃꯥꯅ ꯀꯤꯟ 10 ꯊꯤꯟꯖꯤꯜꯂꯛꯏ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯍꯅꯨꯕꯁꯤꯅ ꯅꯍꯥꯟ ꯅꯪꯕꯨ ꯐꯖꯅ ꯐꯨꯕꯤꯈ꯭ꯔꯦ ꯃꯥꯟꯅꯔꯨꯔꯅꯨ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯂꯥꯟꯁꯦ ꯃꯥꯏꯊꯤꯍꯜꯂꯁꯤ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯀꯟꯕꯗꯤ
ꯂꯧꯁꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯑꯌꯣ ꯏ ꯊꯕꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯗꯩꯕꯣ ꯃꯥꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯅ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯁꯤ ꯎꯕ꯭ꯔꯥ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯤꯡꯂꯥꯏꯒꯤ ꯃꯈꯨꯠꯇ ꯌꯦꯡꯉꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯃꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯂꯒ ꯅꯣꯛꯂꯒ ꯂꯥꯟꯃꯤꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯆꯣꯡꯂꯤ ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ ꯃꯈꯨꯠꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏ ꯐꯖꯅ ꯎꯕ ꯐꯪꯗꯦꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯌꯦꯡꯍꯟꯒꯦ ꯑꯣ ꯑꯩ ꯆꯤꯡꯂꯥꯏ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯉꯥꯡꯒꯤ ꯃꯅꯪꯒꯅ ꯅꯦꯠꯂꯤꯕ ꯅꯈꯣꯡꯗꯣ ꯂꯧꯊꯣꯛꯎ ꯁꯤꯕ ꯇꯥꯔꯦ ꯆꯤꯡꯂꯥꯏꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯁꯅꯥꯖꯥꯎꯕꯗ ꯌꯦꯡꯊꯔꯛꯏ ꯁꯅꯥꯖꯥꯎꯕꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗꯨ ꯂꯥꯟꯃꯤꯁꯤꯡꯒ ꯑꯃꯨꯛ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯆꯣꯡꯂꯤ ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ ꯇꯞꯅ ꯑꯧ ꯎꯔꯦ ꯑꯁꯤ ꯈꯨꯖꯤꯁꯤ ꯃꯨꯟꯁꯤ ꯍꯥꯏꯔꯣꯏ ꯅꯤꯡꯊꯧ ꯍꯥꯏ ꯃꯨꯟꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯁꯤ ꯃꯨꯛꯇꯥꯅꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯈꯨꯖꯤꯅꯤ ꯃꯨꯛꯇꯥ ꯑꯁꯤꯒꯤ ꯃꯌꯥꯏꯅꯅꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯤꯕꯁꯤ ꯑꯣ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯈꯨꯖꯤꯁꯤ ꯑꯩꯅ ꯑꯃꯨꯛ ꯃꯨꯜꯂꯒ ꯁꯤꯔꯗꯤ ꯆꯤꯡꯂꯥꯏꯁꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯁꯣꯏꯔꯔꯣꯏ ꯀꯔꯝꯅ ꯃꯨꯟꯒꯗꯧꯔꯤꯕ ꯍꯥ ꯐꯨꯅꯔꯒ ꯃꯨꯟꯒꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯅꯤꯡꯊꯧ ꯅꯈꯨꯠ ꯅꯥꯝꯃ ꯇꯦꯛꯂꯤꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯪꯈꯤꯁꯤꯕꯣ ꯂꯨꯋꯥꯡꯉꯝꯕꯗꯣ ꯃꯈꯨꯠꯇ ꯌꯦꯡꯉꯤ ꯃꯈꯨꯠ ꯑꯣꯏꯗꯨ ꯄꯨꯝꯇꯦꯛ ꯇꯦꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯃꯨꯛꯇꯥꯒꯤ ꯈꯨꯖꯤ ꯑꯁꯤ ꯁꯅꯥꯄꯥꯠ ꯀꯧꯕ ꯑꯆꯧꯕ ꯐꯖꯕ ꯄꯥꯠ ꯑꯃꯗꯒꯤ ꯐꯪꯕꯅꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯔꯁꯤꯗ ꯁꯅꯥꯄꯥꯠ ꯍꯥꯏꯔꯤꯕꯗꯨꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯉꯥꯔꯣꯏ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯕ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅ ꯇꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯗꯕꯅ ꯆꯤꯡꯂꯥꯏꯕꯨ ꯌꯥꯝ ꯊꯥꯖꯅ ꯂꯣꯏꯅꯔꯝꯃꯤ ꯆꯤꯡꯂꯥꯏꯅꯁꯨ ꯃꯥꯒꯤ ꯐꯠꯇꯕ ꯂꯧꯁꯤꯡ ꯀꯌꯥ ꯄꯨꯊꯣꯛꯆꯗꯨꯅ ꯑꯐꯕ ꯅꯤꯡꯊꯧ ꯁꯥꯔꯒ ꯂꯣꯏꯅꯩ ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯗꯧ ꯃꯥꯜꯂꯤ ꯋꯥꯔꯤꯁꯤ ꯅꯤꯡꯊꯧ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯒꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯈꯣꯅꯦ ꯉꯥꯔꯣꯏꯁꯤꯡꯅ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯑꯗꯣ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯃꯈꯣꯏꯅ ꯁꯤꯕ ꯅꯥꯏꯗꯕꯒꯤ ꯃꯔꯝꯁꯤꯡ ꯆꯤꯡꯂꯥꯏꯗ ꯉꯥꯔꯣꯏ ꯅꯤꯡꯊꯧꯅ ꯇꯝꯊꯣꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯨꯛꯇꯥꯒꯤ ꯈꯨꯖꯤ ꯑꯗꯨꯅꯅꯤ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯕꯗꯣ ꯃꯗꯣ ꯆꯤꯡꯂꯥꯏꯗ ꯍꯥꯏꯗꯣꯛꯂꯝꯃꯤ ꯃꯨꯛꯇꯥꯒꯤ ꯈꯨꯖꯤꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯁꯨ ꯉꯥꯔꯣꯏ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗ ꯇꯥꯛꯊꯣꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯅꯤꯡꯊꯧ ꯈꯨꯖꯤꯗꯣ ꯅꯤꯡꯊꯧ ꯉꯥꯔꯣꯏꯅ ꯃꯥꯒꯤ ꯈꯨꯠꯇ ꯁꯤꯗ꯭ꯔꯣ ꯍꯥꯏꯁꯦ ꯉꯥꯔꯣꯏ ꯅꯤꯡꯊꯧꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯒ ꯊꯝꯕꯅꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯆꯤꯡꯂꯥꯏꯅ ꯉꯥꯔꯣꯏ ꯅꯤꯡꯊꯧ ꯌꯥꯎꯅ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯔꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯒ ꯃꯨꯛꯇꯥꯒꯤ ꯈꯨꯖꯤꯗꯣ ꯂꯧꯈꯤꯕꯅꯤ ꯂꯨꯋꯥꯡꯉꯝꯕꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯐꯝꯃꯤ ꯑꯁ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤꯅꯦ ꯑꯗꯨꯗꯤ ꯆꯤꯡꯂꯥꯏꯁꯤ ꯅꯤꯡꯊꯧ ꯑꯗꯣ ꯉꯥꯔꯣꯏꯁꯤꯡꯗꯣ ꯁꯤꯕ ꯅꯥꯏꯗꯦ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯁꯤꯕ ꯅꯥꯏꯗ꯭ꯔꯕꯁꯨ ꯍꯥꯠꯂꯕꯗꯤ ꯁꯤꯔꯤꯕꯅꯤꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯤꯌꯨ ꯌꯥꯗ꯭ꯔꯣ ꯅꯤꯡꯊꯧ ꯍꯥꯏ ꯂꯥꯟ ꯇꯧꯒꯗꯕ ꯉꯁꯤꯇ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯝꯒ ꯂꯩꯕ꯭ꯔꯣ ꯅꯪ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇ ꯃꯁꯛ ꯎꯕꯅꯤ ꯅꯪꯕꯨ ꯀꯧꯅꯕ ꯄꯥꯎ ꯊꯥꯈꯤꯕꯗꯤ ꯊꯥ ꯑꯃ ꯍꯥꯏꯔꯝꯂꯅꯤ ꯑꯩꯕꯨ ꯅꯦꯛꯂꯤꯕ ꯄꯥꯎ ꯊꯥꯈꯤꯕ ꯃꯤꯗꯨꯗꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯔꯧ ꯌꯥꯗ꯭ꯔꯣ ꯅꯤꯡꯊꯧ ꯍꯣꯏꯗꯣꯏ ꯂꯤꯍꯜꯂꯧ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯖꯦꯜꯁꯨ ꯏꯇꯧ ꯇꯧꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯁ ꯌꯥꯝ ꯀꯜꯂꯝꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯊꯥꯛꯇꯅ ꯈꯔ ꯁꯦꯝꯂꯝꯕ ꯌꯥꯏꯗꯅ ꯋꯥꯆꯣꯏꯗꯣ ꯉꯥꯡꯂꯅꯨ ꯏꯕꯨꯡꯉꯣ ꯆꯤꯡꯂꯥꯏꯒꯤ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯂꯥꯟꯃꯤ 3 ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯅꯤ ꯁꯥꯃꯨ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯀꯧꯕꯅꯤ ꯃꯁꯛꯁꯤꯡꯗꯨ ꯎꯕꯗ ꯃꯃꯤꯡꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯋꯥꯠꯇꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯍꯨꯔꯥꯟꯕ ꯅꯤꯡꯊꯧꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯗꯕꯗꯒꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯂꯝꯂꯔꯣꯏ ꯅꯪ ꯆꯤꯡꯂꯥꯏꯅ ꯐꯨꯍꯜꯂꯣ ꯑꯗꯨꯒ ꯅꯈꯣꯏ ꯃꯔꯤ ꯃꯨꯟꯅ ꯇꯥꯟꯅꯔꯒꯅꯦ ꯈꯨꯖꯤꯁꯦ ꯃꯨꯜꯂꯒ ꯄꯨꯔꯛꯑꯣ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒ ꯂꯨꯋꯥꯡꯉꯝꯕꯒꯅ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯗ ꯂꯥꯟ ꯃꯥꯏꯊꯤꯔ ꯌꯥꯖꯔꯝꯃꯤ ꯂꯨꯋꯥꯡꯉꯝꯕꯅ ꯍꯥꯏꯖꯕꯗꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯊꯝꯂꯝꯂꯒ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯈꯤꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯗꯨ ꯐꯝꯂꯒ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯇꯛꯍꯜꯂꯧꯀꯣ
luwa ngamba ꯑꯩꯁꯨ ꯈꯣꯡ ꯅꯥꯝꯃꯁꯤꯁꯨ ꯇꯦꯛꯂꯝꯂꯤꯗꯅ ꯏꯁ ꯂꯥꯟꯃꯤ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯕ ꯖꯥꯠꯂꯅ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯉꯛꯁꯤꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯤꯗꯣ ꯇꯧꯔꯤꯁꯦ ꯑꯣ ꯑꯥꯗ ꯑꯃꯗꯤ ꯍꯧꯒꯠꯂꯛꯂꯦ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯁꯨ ꯍꯤꯡꯍꯧꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯅ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛꯇꯅꯤ ꯂꯨꯋꯥ ꯉꯝꯕꯗꯨ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥꯗꯨꯅ ꯁꯒꯥꯏ ꯑꯃꯗ ꯍꯥꯞꯂꯒ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯐꯧꯔꯒ ꯄꯨꯔꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯗꯨꯅ ꯂꯨꯋꯥ ꯉꯝꯕꯗ ꯅꯨꯡꯕꯨ ꯊꯣꯝꯖꯤꯜꯂꯛꯄꯋꯣ ꯈꯣꯡꯎꯞꯄꯨ ꯂꯪꯁꯤꯜꯂꯛꯄꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ ꯂꯨꯋꯥ ꯉꯝꯕꯗꯨ ꯃꯈꯨꯠꯇꯨꯅ ꯅꯨꯡ ꯑꯃꯗꯤ ꯈꯣꯡꯎꯞꯁꯤꯡꯗꯨ ꯀꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯥꯕ ꯌꯥꯕ ꯈꯔꯁꯨ ꯂꯪꯈꯠꯂꯧꯅꯦ ꯅꯣꯏꯕꯣ ꯂꯥꯟꯃꯤꯁꯥ ꯈꯔ ꯊꯨꯅ ꯆꯠꯂꯨ ꯈꯨꯠꯁꯦ ꯊꯨꯅ ꯁꯝꯗ ꯌꯥꯔꯣꯏꯗꯧꯔꯦ ꯁꯒꯥꯏ ꯄꯨꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯅꯤ ꯀꯣꯡꯀꯨꯠꯇꯨꯗ ꯈꯨꯗꯤ ꯁꯠ ꯂꯥꯎꯅ ꯊꯤꯖꯤꯜꯂꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯨꯋꯥ ꯉꯝꯕꯒꯤ ꯃꯈꯨꯠ ꯑꯇꯦꯛꯄꯗꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡ ꯑꯃꯗꯤ ꯈꯣꯡꯎꯞ ꯃꯔꯛꯇꯨꯗ ꯊꯕꯤ ꯑꯃꯁꯨ ꯂꯪꯁꯤꯜꯂꯛꯏ ꯂꯨꯋꯥ ꯉꯝꯕꯒꯤ ꯅꯥꯀꯟꯗ ꯊꯕꯤꯗꯨ ꯇꯨꯞ ꯂꯥꯎꯅ ꯇꯥꯏ ꯊꯕꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯔꯒ ꯂꯧꯏ ꯑꯗꯨꯒ ꯂꯨꯋꯥ ꯉꯝꯕꯗꯨ ꯍꯥꯎꯅ ꯊꯕꯤꯗꯨ ꯁꯥꯏꯔꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯂꯨꯋꯥ ꯉꯝꯕꯗ ꯑꯁꯣꯟꯕ ꯉꯥꯛ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤ ꯅꯤꯡꯊꯧ ꯍꯅꯨꯕꯗꯨꯁꯨ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤ ꯍꯪꯒꯅꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯅꯔꯟ ꯌꯦꯡꯒꯦ ꯂꯨꯋꯥ ꯉꯝꯕꯗꯨ ꯅꯤꯡꯊꯧꯗ ꯌꯥꯝ ꯀꯤꯕ ꯁꯥꯔꯒ ꯌꯦꯡꯉꯤ ꯐꯅꯤ ꯏꯅꯤꯡꯊꯧ ꯋꯥꯍꯪ ꯑꯗꯨ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯖꯔꯦ ꯑꯩ ꯌꯥꯔꯦꯀꯣ ꯁꯦꯝ ꯁꯥꯔꯦꯀꯣ ꯅꯪ ꯀꯩꯁꯨꯝꯁꯪꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯄꯥꯝꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯊꯧꯅꯥ ꯐꯕꯁꯤꯡꯒꯤꯅꯤ ꯑꯗꯨꯒ ꯁꯤꯕ ꯀꯤꯕꯁꯤꯅ ꯄꯥꯡꯗꯕꯁꯤꯡꯒꯤꯅꯤ ꯑꯩꯒꯤꯁꯤꯗꯤ ꯋꯥꯍꯪ ꯍꯪꯕꯅꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯛꯄꯤꯌꯣ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦꯗꯣ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯑꯩꯕꯨ ꯃꯃꯜ ꯄꯤꯔꯒ ꯋꯥꯏꯕꯅꯤ ꯑꯋꯥꯏꯃꯜ ꯃꯅꯥ ꯑꯗꯣ ꯑꯩꯅ ꯂꯥꯟ ꯉꯝꯂꯒ ꯂꯧꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯦ ꯃꯅꯥ ꯑꯗꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯤꯕꯁꯨ ꯀꯤꯔꯦꯗꯣ ꯏꯅꯤꯡꯊꯧ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯁꯤꯍꯠꯄꯤꯒꯅꯨ ꯍꯥꯏꯕꯒꯨꯝꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯁꯤꯕ ꯌꯥꯝꯅ ꯀꯤꯖꯕ ꯃꯤꯑꯣꯏꯅꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯎꯏ ꯃꯔꯤꯗ ꯌꯥꯎꯗꯕ ꯑꯉꯥꯡꯁꯤ ꯀꯩꯁꯨꯝꯁꯪꯅ ꯅꯝꯁꯤꯜꯂꯨꯁꯣ ꯂꯨꯋꯥ ꯉꯝꯕꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗ ꯁꯞꯂꯒ ꯀꯩꯁꯨꯝꯁꯪ ꯂꯣꯝꯗ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯂꯨꯋꯥ ꯉꯝꯕꯅ ꯂꯥꯟꯃꯤꯗ ꯈꯨꯠ ꯅꯥꯝꯃꯁꯤ ꯇꯦꯛꯑꯕꯅꯤ ꯈꯔ ꯇꯞꯅ ꯄꯥꯏꯌꯣ ꯂꯥꯟꯃꯤꯁꯥ ꯑꯗꯣ ꯂꯥꯟꯃꯤꯁꯥ ꯑꯩꯁꯦ ꯀꯔꯝꯕ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯗꯧꯔꯤꯅꯣ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯄꯪꯕ ꯂꯥꯟꯃꯤ ꯑꯃꯅ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯅꯤꯡꯒꯦ ꯍꯥꯏꯌꯨ ꯇꯨ ꯃꯥꯡꯗ ꯎꯔꯤꯕꯁꯦ ꯄꯛꯇꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯐꯥꯁꯤꯡꯒꯤ ꯊꯝꯐꯝꯅꯤ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯒꯤꯁꯤꯅ ꯁꯨꯅꯤꯡꯗꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯐꯥꯁꯤꯡꯅꯤ ꯌꯦꯡꯉꯣꯏ ꯇꯨ ꯑꯥꯗ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯅꯨꯄꯥ ꯑꯍꯨꯝ ꯐꯝꯂꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯒ ꯂꯩꯔꯤꯁꯦ ꯑꯁꯤꯅ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯐꯥꯁꯤꯡꯅꯤ ꯅꯪ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤꯗ ꯂꯩꯅꯤꯡꯉꯤ ꯑꯣ ꯑꯗꯣ ꯑꯩꯗꯤ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯃꯤꯆꯪ ꯆꯪꯂꯒ ꯂꯥꯟ ꯌꯥꯎꯕꯅꯤꯅ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤꯗ ꯊꯝꯕꯤꯔꯣ ꯌꯥꯏꯀꯣ ꯃꯕꯨꯛ ꯐꯕ ꯂꯥꯟꯃꯤ ꯂꯨꯋꯥ ꯉꯝꯕꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯕꯨꯛ ꯐꯕ ꯂꯥꯟꯃꯤ ꯍꯥꯏꯕꯗꯨꯗ ꯑꯅꯤꯁꯨꯕ ꯂꯥꯟꯃꯤꯗꯨꯗꯤ ꯁꯥꯎꯅꯤꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯂꯥꯟꯃꯤꯗꯨꯅ ꯂꯨꯋꯥ ꯉꯝꯕꯗ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯃꯕꯨꯛ ꯐꯕ ꯂꯥꯟꯃꯤ ꯑꯣꯏꯗꯣꯏꯕ ꯌꯦꯛꯅꯕ ꯅꯨꯄꯥ ꯁꯤꯗꯤ ꯑꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯪꯉꯤꯅ ꯑꯣ ꯊꯕꯛ ꯍꯧꯔꯒꯦ ꯅꯪꯁꯨ ꯃꯕꯨꯛ ꯐꯔꯗꯤ ꯅꯪ ꯑꯩꯅ ꯃꯕꯨꯛ ꯐꯕ ꯂꯥꯟꯃꯤ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛ ꯐꯕ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯍꯦꯟꯅ ꯃꯉꯣꯟꯗꯒꯤ ꯃꯕꯨꯛ ꯐꯕ ꯇꯥꯕ ꯀꯃꯥꯏꯅ ꯑꯩ ꯃꯕꯨꯛ ꯐꯗꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕ ꯑꯍꯥꯟꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯨꯋꯥ ꯉꯝꯕꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯊꯥꯗꯩ ꯃꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯑꯗꯨꯒ ꯃꯉꯛꯀ ꯃꯦꯠꯅꯔꯛꯏ
luwa ngambana moi anida. Ai, saunanune noi ani. Asawa mise, khwaidagi pangba minine. Noi ani se, pangi hairak ha? Aina pangi hairak lage. Masin tumbalami, nangi kari naming kawe. Ay bro haise. Hoine, jin tumladi nang oiba tabadine. Tharai kawe. Duga magina kongreng kawbani. Noi ani se, sak loina phase. Minga yamna sanai. Luwa ngambana tharai ka kongreng gadu sak phajaba haibaduda moi ani du hanagi sangdagi masin ga haifet tumthoklaga amuk nokjari. Kongreng na luwa ngambada. Adudi aina tharai dagi hena chintumi ko hiknaba nupa. Nang na sak phajari do nangsu chintumbagi ni kongreng. Natrani tharoi. Luwa ngambana moi ani du masak phase haibadagi haraubna loikre. Yari ka tu higalaga nokjari. Luwa ngambadu makoi ani na noklibadu thawai ta yengzari. Noi ani se yong kaya da mankrabano kaya da phajakrabano. Lausing pung leba ki kaisam sang manung da lariba moi ahum dudi luwa ngambada tumina yenglaga phamli. Atopa leba ki lanpha singsu luwa ngambada sekta yengnari. Apang balami ani duna luwa ngambadu lausing pung leba ki kaisam sang da thambirami. Aduga moi ani do harauna chatkre. Nongalamdaini kaisam sang manung dani. Lausing pung leba ki tolen ka bulan phaduna luwa ngambada kaurai. Luwa ngambasa tumlamde. Tolena. Itaw. Kari tawri taw tolen. Tolen di maming karakpaduda ngakpana loikre. Tolena. Adudi itaw si iningthuk sana zawna tharakpara. Lan sumay thiri. Aduna husik kaisum sang asida aikoi mari leba. Haibadi nongyai samu nang aikoi mari yam thuna. Lalong yat pawgadabani. Kaisum sang asidagi yam thuna thoklaga lausing pung leba ki miyamsing maruoina nupi angangsing phattaba ningthau singlaina otpi ne bi tringaida kalhaugadabani. Adudi taw ningthau singlai asi hana maithiba pidabadi yaroi. Ma hana maithiba pinabani athubada lalong yasi hairibasi. Phare dudi taw. Luwa ngambadu nongyaiga samuga na tumlibri yengi aduga tolenda mo yengi. Nangna jinglagi konung amadi lebak asigi maramda akhang masing aingona loin hairo. Tolena luwa ngambada konung adugi arona thup lambising yeglaga loina taklami. Tolena luwa ngambada adoi taw. Ikoi ahumna mafamsida karamna leramlibano haibadudi iningthongna wari libra. Madugi matam panglaktre. Noi ahumgi mingkhaktani iningthongna hairakpa. Aikoi ahumna mafamsida lanpha oibagi maramdi ngasidagi chahi kungi mamangda sanapat ka wapat amadagi ningthau singlaina mi tangkai nga tangkai oiba masak matau phajabi nupi nga ama pharaga konung asigi manungda leba pukri mada yoklaga thammi. Nga nupi dubu kanba changlakpa khoi hum ningthau singlai khutta takhibani. Pukri dugi leifamdi khangba natro. Hojikti hongdoklamasu yari taw. Nga nupi edo pat adugi ningthaugi machanupini mamingna lemlei sana kaubani yamna pikna purakhibani. Aikhoi ahumna mafamsida leirakhibase tha ahum hilaklei. Aikhoi ahum pharba matungdani chinglaina lausing pung lebakta lal lauthokibado. Nakaldagi nongyaina akjang sidi saru ngakta ngai sor phawba phajana honbasu ngamje karam haina lan yau haibanu ne noibo samuna nongyaida adugidi waro noi tawbi luwa ngamba laklai. Moi mari du puna nokminai luwa ngambana tharaiga kongrenga dubu thagatana thabak oina sizinarami. Kaisum sang aduda cha ising awatpasu luwa ngambana lehalamde. Atopa lebak singi lanpha kaya masu luwa ngamba lakpadagi cha ising mabuk thana pijabadagi yengba loina nungaire. Luwa ngambagi mi haibadu oirabagummani. Nongma kongrenga tharaiga du kaisum sangda luwa ngambaga wari sari. Kongrenga tharaiga du haifet kasu nogli. Moi ani na nga nupi thamliu pukri dusu luwa ngambada haidoklami. Kaisum sang manungdagi luwa ngambana lanmi ani duda. Kaisum sangda leiba nupi kharana noi ani se pamba yarabani. Maduna moigi saksingdo yam purau ko. Ado sigi thong sigi sodo hojik piramo. Horen ahing ai tholaklaga nga nupi duga noi aniga wari sanhalagi.
ꯀꯣꯡꯒ꯭ꯔꯦꯡꯅ ꯑꯧ ꯍꯤꯍꯤ ꯇꯨ ꯁꯣꯁꯤ ꯄꯥꯏꯍꯧꯔꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯣ ꯃꯁꯛ ꯐꯖꯕꯤ ꯉꯥ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ ꯊꯔꯣꯏꯅ ꯑꯧ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯉꯥ ꯅꯨꯄꯤꯗꯨꯒ ꯏꯔꯣꯏꯁꯤ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯁꯨꯝꯁꯪꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒ ꯎꯅꯔꯁꯤ ꯍꯤꯍꯤ ꯊꯔꯣꯏꯒ ꯀꯣꯡꯒ꯭ꯔꯦꯡꯒꯅ ꯂꯨꯋꯥꯡꯉꯝꯕꯗ ꯀꯩꯁꯨꯝꯁꯪꯒꯤ ꯁꯣ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯐꯥꯁꯤꯡꯗꯨꯁꯨ ꯂꯨꯋꯥꯡꯉꯝꯕꯗ ꯅꯣꯛꯂꯒ ꯌꯦꯡꯂꯤ ꯅꯣꯡꯌꯥꯏꯅ ꯂꯨꯋꯥꯡꯉꯝꯕꯗ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯁꯦ ꯀꯩꯁꯨꯝꯁꯪꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦꯕ ꯏꯇꯥꯎ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯈꯜꯂꯣ ꯅꯨꯃꯤꯗꯥꯡꯗꯣ ꯃꯣꯏ ꯃꯔꯤ ꯂꯦꯝꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯑꯄꯪꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯂꯝꯕꯤ ꯇꯥꯛꯂꯤ ꯀꯣꯡꯒ꯭ꯔꯦꯡꯅ ꯂꯨꯋꯥꯡꯉꯝꯕꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯩꯅ ꯄꯤꯔꯤꯕ ꯆꯦꯡ ꯑꯁꯤ ꯆꯥꯏꯌꯣ ꯂꯦꯝꯂꯩ ꯁꯅꯥꯗꯣ ꯏꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯆꯦꯡꯁꯤꯗꯤ ꯀꯔꯤꯒꯤ ꯆꯥꯏꯗꯣꯏꯅꯣ ꯑꯗꯨꯔꯣ ꯑꯩꯁꯨ ꯈꯪꯗꯦ ꯉꯥ ꯅꯨꯄꯤꯗꯨꯅ ꯆꯥꯛ ꯊꯣꯡꯒ ꯆꯥꯗꯣꯏ ꯑꯣꯏꯔꯝꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯔꯝꯗꯣ ꯅꯤꯡꯊꯧ ꯈꯛꯇꯅ ꯈꯪꯕꯅꯤ ꯅꯠꯇ꯭ꯔ ꯊꯔꯣꯏ ꯍꯣꯏ ꯀꯣꯡꯒ꯭ꯔꯦꯡ ꯑꯩꯁꯨ ꯅꯣꯛꯀꯦ ꯑꯗꯨꯗꯤ ꯂꯨꯋꯥꯡꯉꯝꯕꯅ ꯈꯪꯗꯕ ꯊꯕꯛꯇꯨꯗꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯨꯔꯣ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯆꯦꯡ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯈꯪꯍꯧꯕꯅꯤ ꯂꯨꯋꯥꯡꯉꯝꯕꯅ ꯆꯦꯡ ꯑꯗꯨ ꯂꯧꯔꯒ ꯏꯁꯤꯡꯗꯨ ꯆꯥꯏꯕꯗ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯏꯁꯤꯡ ꯃꯌꯥꯏꯗ ꯇꯞꯅ ꯐꯥꯎꯒꯠꯂꯛꯏ ꯂꯦꯝꯂꯩ ꯁꯅꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯂꯨꯋꯥꯡꯉꯝꯕ ꯁꯥꯃꯨ ꯅꯣꯡꯌꯥꯏ ꯇꯣꯂꯦꯟ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯡ ꯊꯔꯣꯏ ꯃꯣꯏ ꯇꯔꯨꯛꯃꯛꯇꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯂꯨꯞꯈ꯭ꯔꯦ ꯃꯣꯏ ꯇꯔꯨꯛꯇꯨ ꯋꯥꯈꯜ ꯈꯪꯇꯥ ꯑꯃꯨꯛ ꯇꯥꯏ ꯂꯨꯋꯥꯡꯉꯝꯕꯅ ꯏꯍꯦ ꯑꯃꯨꯛ ꯂꯨꯞꯈ꯭ꯔꯦꯅꯦ ꯊꯔꯣꯏ ꯑꯣꯏ ꯆꯦꯡꯗꯨ ꯄꯤꯔꯧꯅꯦ ꯆꯦꯡꯗꯤ ꯀꯣꯡꯒ꯭ꯔꯦꯡꯅ ꯄꯥꯏꯕꯅꯤ ꯑꯣ ꯏꯍꯦ ꯅꯣꯏ ꯑꯅꯤꯗꯣ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯀꯥꯎꯔꯤꯕ ꯑꯃꯨꯛ ꯂꯨꯋꯥꯡꯉꯝꯕꯅ ꯆꯦꯡꯗꯨ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯥꯏꯕꯗ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯏ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯂꯛꯏ ꯅꯣꯏꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯂꯣꯏ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯅꯣꯡꯌꯥꯏꯅ ꯂꯦꯝꯂꯩ ꯁꯅꯥꯗ ꯏꯆꯜ ꯅꯪꯕꯨ ꯀꯟꯕ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯐꯥ ꯑꯣꯏꯔꯤ ꯁꯥꯃꯨꯅ ꯑꯃꯨꯛ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯌꯨ ꯏꯆꯜ ꯑꯩꯕꯨ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯅꯥꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯏ ꯅꯤꯡꯊꯧ ꯁꯤꯡꯂꯩꯕꯨ ꯍꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯇꯥꯏ ꯇꯣꯂꯦꯟꯅ ꯂꯦꯝꯂꯩ ꯁꯅꯥꯗ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯔꯝꯗꯣ ꯍꯥꯏꯌꯣ ꯄꯥꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯈꯨꯖꯤ ꯑꯃ ꯂꯩꯕꯅꯤ ꯅꯤꯡꯊꯧ ꯁꯤꯡꯂꯩꯅ ꯈꯨꯖꯤ ꯑꯗꯣ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯁꯤꯡꯂꯩ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯈꯨꯖꯤꯗꯨꯕꯨ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯁꯤꯡꯂꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯇꯣꯂꯦꯟꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯂꯩꯐꯝꯗꯨ ꯇꯥꯎ ꯈꯨꯖꯤ ꯑꯗꯣ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯇꯥꯏ ꯅꯣꯡꯌꯥꯏꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯁꯤꯡꯂꯩꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯁꯥ ꯀꯩꯗ ꯄꯤꯖꯒꯅꯤ ꯀꯗꯥꯏ ꯃꯐꯝꯗꯨꯗ ꯍꯥꯏꯌꯣ ꯂꯦꯝꯂꯩ ꯁꯅꯥꯅ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯧꯁꯤꯡ ꯂꯩꯕ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯒꯗꯕꯅꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯨꯗꯨ ꯅꯣꯡꯌꯥꯏꯒ ꯇꯣꯂꯦꯟꯒꯗꯨ ꯏꯟꯊꯣꯛꯂꯒ ꯆꯪꯂꯛꯏ ꯈꯨꯖꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯁꯤꯡꯂꯩꯕꯨ ꯃꯉꯛ ꯀꯛꯊꯠꯂꯒ ꯂꯧꯁꯤꯡ ꯄꯨꯡ ꯂꯩꯕꯥꯛꯇ ꯄꯨꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯣꯡꯐꯝꯗ ꯀꯠꯀꯅꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯃꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩ ꯂꯦꯝꯂꯩ ꯁꯅꯥꯗꯤ ꯍꯧꯖꯤꯛꯁꯨ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯏꯔꯣꯏꯔꯒ ꯆꯪꯂꯛꯏ ꯂꯦꯝꯂꯩ ꯁꯅꯥꯅ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ ꯂꯧꯁꯤꯡ ꯂꯩꯕ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯀꯟꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝꯗꯤ ꯈꯨꯖꯤ ꯑꯗꯨ ꯍꯦꯛ ꯄꯥꯏꯕꯒ ꯏꯁꯤꯡ ꯏꯔꯩꯅ ꯃꯤꯑꯣꯏ ꯑꯗꯣ ꯆꯤꯡꯁꯤꯟꯈꯤꯒꯅꯤ ꯏꯔꯩ ꯑꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯏꯔꯩ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯒꯗꯕꯅꯤ ꯁꯥꯃꯨ ꯇꯣꯂꯦꯟ ꯅꯣꯡꯌꯥꯏ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯃꯨꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯑꯀꯪꯕꯗꯨ ꯎꯗꯅꯕ ꯅꯣꯡꯌꯥꯏꯒꯤ ꯃꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯇꯣꯂꯦꯟꯁꯨ ꯃꯊꯕꯥꯛꯀꯤ ꯁꯔꯨꯗꯨ ꯎꯗꯅꯕ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤ ꯅꯣꯡꯌꯥꯏꯁꯨ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯃꯄꯩꯒꯜ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯣꯝꯗ ꯁꯨꯞꯆꯤꯜꯂꯒ ꯂꯦꯞꯂꯤ ꯂꯨꯋꯥꯡꯉꯝꯕꯅ ꯂꯦꯝꯂꯩ ꯁꯅꯥꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯡꯒ꯭ꯔꯦꯡ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯇꯥꯛꯑꯣ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯈꯨꯖꯤꯗꯨ ꯄꯨꯔꯛꯑꯗꯤ ꯉꯥ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯀꯜꯂꯅꯤꯀꯣ ꯊꯔꯣꯏ ꯏꯕꯥꯅꯤꯒ ꯏꯔꯣꯏꯕ ꯌꯥꯔꯅꯤꯀꯣ
iroi hangadoini iroi hangadorini ne longdrai ga khulandoi ni inga chingangadoi ni ado mi gi pukri si de irupaga kakhat pa nang dragaina makhala matagi amang matoksimadi yareko phasibi nupi se lepham khangloi luwangam bagi wangang du tabada matam koirabagi tum lemlei sanadu momon noksari luwangam basu lemlei sanada momon nok na yenglamlaga kongreng matung inaduna chatkre samu tolen nongyai moy homsu magi magi hakjang singadu khumkhum dana thuknakre tharoisu moy homgi matungda chongchong dana inakre numidangni ningthau singlai gi leba ka thangnabu umang amadani luwangam badu chaba yaba sama sama maida lawraga phamli ihe thang sisu fadigum soina ba siona puraga lakledana side sa sibu mullaba zalani chakli lamana lore maibu hingni hekta saira sirane munna lawraga hauna sabana phaida luwangam badu sadu munna lawraga sari aduga matomda momon kasu nokli khangdrada magi masaktu hek ubaga aidi pukri duda yungni de songtha grasirana khalurabani lemlei sanagi masak urubudagi ay hojikti sibaga mataki jeda ai yam siningi da waiba ai siredi kusi dudi kana lawu sattoiba ye ai gise nusi maithong duda ngauri ba kai du oiram malini luwangam badu mondrang sanari ngai magi kokthakta yangkok mu pakpa asokba khubak ama humkibagum tawi chakliba maidu khamut mutlaga brang launa muk chakhalai luwangam badu satlauna pakthai adugu chongkhallaga tungda yengthoklubada yumuk wangbi masamana iphanphanbi matu somi hingsabi ma manakta khigallaga leplaga leirammi luwangam badu mapi semi aduga magi phadigam soinaba thang masadu chetna pai hingsabi du khigatana nokli apikpa minang di kanano chaba yaba oirabadi aina nangse chathokpa yaina oh ho hingsabi nangna haibdi sumi aina su nangna haibado adum haina khale nangse aina chaba yaba oirabadi aina su nangse chaba yaina ha natro pikraba nangna su aduk yam usittaba nang ai kusina hangoi hatpadawna pop pop thomaga hatlaga matat thadatlaga ahing chupa sagi khangni do hingsabidu luwangam bada khakha noklaga paibai kariwai masamana do phara hairaga songsilai luwangam bana thang masadu satlawni yapsillaga hingsabigi mangaksamdu taplawna pairaga kinna jop lawna thinchili hingsabidu luwangam bagi mathabakta setlawna kaukthoklamlaga amuk songthoki yam kalina he siri koina silaga makokse ngakhollaga hekta pharage luwangam bana hingsabi duda hingsabi nangna tongning du doro ai thinanaba semsari mata manghangano nasaktuga ai kuini yengninge nang nasakto yam usitina nangdi adudi tu hingsabi du luwangam bagi akoibududa haijinna unglaga cheli mafamdu ufulna suloirami thariba maidusu kana sakhalai luwangam bana wasidi khuro hekta tharage hingsabidu koina selingai luwangam bana hingsabi gi makhong adu satlawna khuro thai hingsabidu uppaga tui luwangam badu manaktagi upambi matheklaga hingsabidu da set lawna phugalai hingsabidu kapo lawo tawbudu da umang adu pumnin nili chayadu su hingsabidu phubada pumtum tummi hingsabidu kapagi khonjelu tabada umang adu leiba sakai lamuising magi thokpa pangkhongda khongnarai hingsabidu tanjai pet yenglaga chenggadagi khangchong chongi luwangam bana masamadu tap lawna yali aduga mainama tap lawna pairaga hingsabigi asaw maya singdu phaktoklaga namge tawri hai hingsabi masidagi umang asida changlakpa taibang imada sabu yar maru oina lawsing pungleba gi miyoi nangna ngakadabani nangna senagadabani natrabadi nangaina hatokle khang hoi akan bapik panupa kaidi karino ha karino ba kaidi nang mainam sina na yada sura ha hoi habni surakadu ai nang nai ba lo yazare
ꯂꯨꯋꯥꯡꯉꯝꯕꯅ ꯍꯤꯡꯆꯥꯕꯤꯗꯨ ꯇꯞꯇꯥꯏ ꯐꯨꯔꯝꯂꯒ ꯎꯃꯪ ꯑꯗꯨꯒꯤ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯜꯂꯒ ꯁꯅꯥꯄꯥꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯂꯃꯥꯡ ꯑꯃꯒꯤ ꯎꯄꯥꯝꯕꯤ ꯃꯈꯣꯡ ꯑꯃꯗ ꯐꯝꯂꯒ ꯎꯏꯔꯤ ꯎꯏꯔꯤ ꯄꯣꯊꯥꯔꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯃꯤꯠꯀꯥꯇꯨ ꯈꯪꯁꯤꯡ ꯈꯪꯁꯤꯡ ꯁꯤꯡꯕꯒꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯤꯗꯤ ꯑꯣꯏꯔꯣꯏ, ꯁꯅꯥꯄꯥꯠ ꯆꯠꯀꯗꯕ ꯂꯝꯕꯤꯁꯨ ꯅꯤꯡꯊꯤꯅ ꯍꯪꯂꯛꯇꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯂꯨꯋꯥꯡꯉꯝꯕꯗꯨ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯣ, ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯕꯅ ꯐꯔꯅꯤ ꯃꯁꯤꯗꯤ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛ ꯌꯧꯔꯛꯄꯗ ꯅꯤꯡꯊꯧ ꯁꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯁꯤꯗꯤ ꯈꯨꯖꯤ ꯍꯨꯔꯥꯟꯕ ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ ꯉꯥꯛꯇꯅꯤꯅ꯫ ꯍꯦꯔꯥ, ꯀꯔꯤ ꯇꯧꯕꯒꯤ ꯍꯨꯔꯥꯜꯂꯅꯥꯗ ꯆꯪꯖꯔꯨꯒꯗꯣꯏꯅꯣ? ꯐꯣꯡ ꯍꯦꯛꯇ ꯆꯪꯒꯦ, ꯑꯁꯤꯡꯕ ꯃꯤꯅ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯃꯅꯥꯛꯇ ꯇꯥꯕꯁꯤꯡ ꯑꯀꯪꯕ ꯈꯔ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯁꯤꯡꯕꯨꯜ ꯑꯃ ꯁꯦꯝꯃꯤ꯫ ꯁꯤꯡꯕꯨꯜꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯃꯤ ꯁꯥꯔꯒ ꯗꯣꯡ ꯗꯣꯡ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤ ꯑꯃꯗ, ꯂꯥꯟꯃꯤ, ꯆꯤꯡꯕꯨꯜꯁꯦ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯍꯣꯏ ꯐꯥꯎꯕꯗ ꯄꯨꯕꯤꯌꯨꯕ꯫ ꯍꯩ, ꯀꯗꯥꯏꯗꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅꯣ ꯍꯥ? ꯂꯩꯕꯥꯛꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯁꯒꯣꯜꯁꯦ ꯑꯃꯨꯛꯇ ꯋꯥꯏꯖꯒꯦ, ꯁꯤꯡꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗ ꯌꯣꯟꯒꯗꯕꯅꯤ꯫ ꯍꯩ, ꯁꯒꯣꯜꯁꯤ ꯄꯨꯕ ꯌꯥꯔꯣꯏ꯫ ꯅꯁꯥ ꯐꯈ꯭ꯔꯕ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯅꯪꯅ ꯁꯤꯡꯅ ꯄꯨꯕ ꯉꯝꯗ꯭ꯔꯗꯤ ꯀꯗꯥꯏꯗꯅꯣ ꯂꯪꯊꯣꯛꯑꯝꯃꯨ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯁꯤꯡꯕꯨꯜꯗꯨ ꯂꯥꯛꯇ ꯂꯪꯊꯣꯛꯈꯤ꯫ ꯁꯤꯡꯕꯨꯜꯗꯨ ꯐꯅ ꯂꯥꯞꯅ ꯄꯥꯏꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯃꯑꯣꯡ ꯑꯃꯒꯤ ꯑꯉꯥꯡꯅꯤꯅ ꯃꯁꯤꯗꯤ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯀꯣꯅꯨꯡ ꯊꯤꯔꯒ ꯂꯥꯛꯏ꯫ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯀꯤ ꯈꯨꯟꯌꯥꯏ ꯑꯃꯗ ꯀꯩꯊꯦꯜ ꯃꯆꯥ ꯈꯔ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯆꯪꯂꯒ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯀꯣꯅꯨꯡ ꯂꯨꯋꯥꯡꯉꯝꯕꯅ ꯍꯪꯂꯝꯃꯤ꯫ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯂꯨꯋꯥꯡꯉꯝꯕꯗ, ꯏꯁꯨ ꯅꯨꯄꯥ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯁꯤꯡꯂꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯗꯣꯛꯈ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯗꯣꯛꯀꯅꯨ, ꯀꯩꯊꯦꯜ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯣ ꯏꯕꯣ, ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯣ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯕꯒꯦ? ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯣ, ꯁꯅꯥꯖꯥꯎꯕꯔꯥ? ꯃꯥꯁꯨꯅꯦ ꯀꯩꯊꯦꯜꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯅꯤ꯫ ꯊꯣꯛꯂꯛꯂꯅꯤ ꯀꯨꯏꯔꯔꯣꯏ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ꯫ ꯀꯣꯡꯀ꯭ꯋꯥꯁꯦ ꯇꯞꯂꯛꯑꯣ, ꯆꯥꯊꯣꯛꯁꯤꯁꯦ, ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯈꯔ ꯌꯥꯝꯍꯜꯂꯛꯑꯣ, ꯁꯨꯅꯨꯁꯤꯒ ꯇꯩꯁꯤꯜꯂꯛꯑꯣ꯫ ꯍꯣꯏ ꯏꯕꯣ, ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯁꯦ ꯏ ꯌꯥꯝꯅ ꯍꯥꯞꯄꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤ? ꯃꯆꯤꯟ ꯊꯤꯕ ꯀꯅꯥꯅ ꯏ ꯍꯥꯞꯄꯤ ꯍꯥꯏꯔꯤꯕ? ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ ꯍꯥ? ꯑꯗꯨ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥ? ꯕꯣ, ꯑꯩꯔꯣ ꯁꯤꯡ ꯌꯣꯟꯕ ꯅꯨꯄꯥꯅꯤ꯫ ꯑꯣ, ꯑꯗꯣ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛ ꯂꯣꯝꯒꯗꯤ ꯁꯤꯡ ꯆꯝꯕ ꯆꯪꯂꯨꯅꯨꯀꯣ, ꯐꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯁꯤꯡꯂꯥꯏ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯅꯥꯖꯥꯎꯕꯒꯤ ꯍꯩꯁꯤꯡꯔꯕ ꯂꯥꯟꯃꯤ ꯑꯍꯨꯝꯅꯦ, ꯃꯥꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯆꯥꯈ꯭ꯔꯦ ꯍꯥꯏ꯫ ꯑꯣ, ꯏꯕꯣ, ꯅꯣꯡꯉꯥꯏ, ꯁꯥꯃꯨ, ꯇꯣꯂꯦꯟ, ꯃꯣꯏ ꯑꯍꯨꯝ ꯅꯠꯇ꯭ꯔꯣ? ꯃꯣꯏ ꯑꯍꯨꯝꯗꯨꯅꯤ꯫ ꯃꯣꯏ ꯂꯩꯖꯔꯝꯂꯕꯗꯤ ꯂꯥꯟꯁꯦ ꯃꯥꯏ ꯄꯥꯛꯂꯝꯒꯅꯤ꯫ ꯂꯨꯋꯥꯡꯉꯝꯕꯒ ꯍꯅꯨꯕꯤꯗꯨꯒ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃꯃꯝ ꯁꯥꯏꯔꯒ ꯋꯥꯔꯤ ꯁꯥꯗꯅ ꯁꯅꯥꯖꯥꯎꯕꯗ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯀꯣꯡꯀ꯭ꯋꯥ ꯁꯥꯏꯔꯒ ꯃꯍꯤ ꯀꯝꯁꯤꯟꯕꯒꯤ ꯃꯥꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯨꯡꯂꯤꯕ ꯀꯩꯊꯦꯜꯒꯤ ꯎꯌꯨꯡꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯆꯤꯟꯕꯥꯜꯗꯁꯨ ꯀ꯭ꯋꯥ ꯃꯍꯤꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯁꯅꯥꯖꯥꯎꯕꯗꯨ ꯁꯟꯒꯥꯔꯤ ꯑꯃꯗ ꯇꯣꯔꯕꯣꯜ, ꯈꯣꯡꯗ꯭ꯔꯨꯝ, ꯃꯥꯏꯔꯦꯜ, ꯀꯣꯛꯊꯣꯡ ꯑꯃ ꯍꯥꯞꯂꯒ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯂꯨꯋꯥꯡꯉꯝꯕ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯎꯕꯗ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯀꯣꯛ ꯅꯣꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯂꯨꯋꯥꯡꯉꯝꯕꯕꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯒ ꯀꯞꯄꯤ꯫ ꯏꯕꯣ, ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ, ꯋꯥꯔꯤ ꯀꯣꯟꯅ ꯂꯤꯒꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯁꯅꯥꯖꯥꯎꯕꯗ, ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯅꯤꯡꯊꯧꯅꯕꯨ ꯀꯞꯄꯦ ꯍꯥꯏꯕ꯭ꯔꯣ? ꯅꯤꯡꯊꯧꯅꯕꯨ ꯀꯞꯄꯦꯕ꯭ꯔꯣ? ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯃꯔꯝꯗꯨ ꯁꯨꯒꯥꯏꯅ ꯂꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ, ꯑꯗꯨꯗꯤ ꯁꯅꯥꯄꯥꯠ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯗꯤ ꯅꯪꯅ ꯈꯪꯂꯣꯏꯅꯤ ꯏꯕꯨꯡꯉꯣ꯫ ꯁꯅꯥꯄꯥꯠ ꯌꯧꯒꯗꯕ ꯂꯝ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯂꯝꯂꯣꯡ 100ꯒ ꯁꯨꯞꯅ 9 ꯐꯪꯕ ꯂꯝꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯂꯝꯕꯤꯁꯤꯡ ꯑꯗꯣ ꯀꯣꯏꯂꯦꯡ ꯂꯦꯡꯕꯅꯤ꯫ ꯂꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯅꯥꯄꯥꯠ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯃꯗꯨ ꯈꯪꯂꯒ ꯊꯨꯅ ꯆꯠꯍꯧꯒꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈꯤꯕꯗ ꯂꯝꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯗ ꯂꯝꯕꯤꯗꯣ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯇꯪꯗꯒꯤ ꯍꯦꯟꯅ ꯄꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯅꯥꯄꯥꯠ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯃꯗꯨꯗ ꯆꯠꯍꯧꯗ꯭ꯔꯕ ꯅꯪꯒꯤ ꯃꯥꯡꯗ ꯂꯝꯕꯤꯗꯣ
ꯑꯅꯤꯔꯛ ꯍꯟꯅ ꯊꯣꯛꯂꯛꯂꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯆꯠꯂꯁꯤ ꯑꯗꯣ ꯑꯩꯗꯤ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯊꯣꯛꯀꯅꯤ ꯂꯨꯋꯥꯡꯉꯝꯕ ꯑꯩꯗꯤ ꯂꯥꯟꯐꯥꯒꯨꯝꯕꯅꯤ ꯇꯨ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ ꯌꯣꯜꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯆꯧꯕꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯣꯠꯂꯁꯤ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯑꯩꯅ ꯊꯥꯡꯂꯒꯦ ꯃꯤ ꯑꯅꯤꯃꯨꯛ ꯆꯥꯎꯕ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯅꯨꯡꯗꯨ ꯃꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯈꯣꯠꯇꯣꯛꯂꯒ ꯁꯅꯥꯖꯥꯎꯕꯗꯨ ꯂꯨꯋꯥꯡꯉꯝꯕꯅ ꯊꯥꯡꯂꯒ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯇꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ ꯍꯅꯨꯕꯤꯗꯨ ꯃꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯀꯔꯤꯅꯣ ꯁꯤꯡ ꯌꯣꯟꯕ ꯑꯉꯥꯡꯁꯤꯅ ꯅꯣꯡꯌꯥꯏꯒ ꯁꯥꯃꯨꯒ ꯇꯣꯂꯦꯟꯒꯗꯤ ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯈꯪꯂꯤꯕ ꯃꯁꯥ ꯃꯎ ꯐꯤꯕꯝꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯕ ꯑꯉꯥꯡꯗꯤ ꯑꯣꯏꯔꯣꯏ ꯁꯅꯥꯖꯥꯎꯕꯒ ꯂꯨꯋꯥꯡꯉꯝꯕꯒꯗꯨ ꯁꯅꯥꯄꯥꯠ ꯆꯠꯄ ꯂꯝꯕꯤꯔꯣꯝꯗ ꯂꯦꯞꯇꯅ ꯂꯥꯛꯄꯗ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯗꯨ ꯈꯣꯡꯅ ꯆꯠꯄꯒꯤ ꯋꯥꯕꯗꯁꯨ ꯂꯣꯏꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ ꯋꯥꯔꯦ ꯑꯩꯗꯤꯕꯣ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣꯃ ꯊꯤꯈꯤꯁꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯤ ꯎ ꯑꯀꯪꯕ ꯉꯥꯛꯇ ꯍꯧꯏꯅꯦ ꯂꯨꯋꯥꯡꯉꯝꯕ ꯎꯍꯩ ꯋꯥꯍꯩ ꯄꯥꯟꯕ ꯎꯄꯥꯝꯕꯤ ꯑꯃꯠꯇꯁꯨ ꯎꯗꯦ ꯌꯨꯝꯁꯨ ꯑꯇꯦꯛꯄ ꯉꯥꯛꯇ ꯍꯥꯏꯒꯨꯝꯂꯗꯅ ꯃꯅꯥ ꯄꯥꯟꯕ ꯎꯄꯥꯝꯕꯤ ꯑꯃꯠꯇꯕꯨ ꯎꯗꯦꯅꯤ ꯏꯅꯤꯡꯊꯧ ꯌꯨꯝꯁꯤꯡꯁꯤꯒ ꯎꯁꯤꯡꯁꯤꯒ ꯃꯆꯨꯁꯦ ꯆꯞ ꯍꯦꯛ ꯂꯣꯏ ꯃꯥꯟꯅꯔꯦ ꯏꯕꯣ ꯂꯥꯛꯅꯤꯅ ꯂꯥꯛꯑꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯒꯣꯜ ꯑꯅꯤꯈꯛ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯒ ꯂꯧꯔꯛꯂꯝꯒꯗꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯤꯜꯂꯛꯂꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯣꯡꯅ ꯆꯠꯂꯤꯕꯁꯦ ꯏꯁꯤꯡ ꯀꯟꯅꯕ ꯀꯣꯜ ꯑꯃꯠꯇꯁꯨ ꯌꯦꯞꯂꯛꯇꯦ ꯏꯍꯦ ꯏꯁꯤꯡ ꯍꯥꯏꯔꯒ ꯏꯁꯤꯡ ꯈꯤꯇ ꯍꯥꯟꯅ ꯊꯛꯁꯤꯗ ꯂꯨꯋꯥꯡꯉꯝꯕ ꯏꯅꯤꯡꯊꯧ ꯑꯩ ꯑꯅꯛꯄꯗ ꯄꯥꯠ ꯇꯨꯔꯦꯜ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯂꯨꯋꯥꯡꯉꯝꯕꯗꯨ ꯂꯦꯞꯄꯒ ꯃꯉꯛꯇꯨ ꯂꯩ ꯂꯩꯗꯅ ꯌꯦꯡꯉꯤ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ ꯏꯁꯤꯡꯇ ꯂꯩꯕ ꯄꯥꯠ ꯇꯨꯔꯦꯜ ꯎꯕ꯭ꯔꯥ ꯉꯝꯕ ꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛꯂꯣꯝꯗ ꯏꯁꯤꯡ ꯃꯅꯤꯜ ꯃꯥꯟꯕ ꯈꯔ ꯀꯥꯏ ꯇꯨꯔꯦꯜ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ ꯂꯩꯕꯤꯔꯝꯃꯣ ꯅꯅꯥꯏ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯒꯦ ꯂꯨꯋꯥꯡꯉꯝꯕꯗꯨ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ ꯁꯅꯥꯖꯥꯎꯕꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯋꯥꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯥꯁꯤ ꯀꯔꯤꯃꯇ ꯐꯥꯎꯗꯕ ꯖꯥꯠꯂꯅꯦ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯦꯅꯦ ꯍꯩ ꯂꯨꯋꯥꯡꯉꯝꯕ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯑꯗꯨꯗꯤ ꯎ ꯃꯈꯣꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯎꯏꯈꯤꯒꯦ ꯁꯣꯝꯗ ꯂꯨꯋꯥꯡꯉꯝꯕꯗꯨ ꯇꯨꯔꯦꯜ ꯊꯦꯡꯅꯔꯦ ꯇꯨꯔꯦꯜ ꯑꯗꯨ ꯌꯥꯝ ꯄꯥꯛ ꯆꯥꯎꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯌꯥꯏ ꯑꯗꯨꯗ ꯍꯤ ꯑꯇꯦꯛꯄ ꯃꯆꯥ ꯑꯆꯧꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯎꯔꯒ ꯂꯩꯔꯤ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯊꯛꯇꯒꯤ ꯇꯥꯔꯛꯂꯒ ꯌꯨꯡꯁꯤꯟꯕ ꯃꯥꯟꯕ ꯎꯆꯨꯛ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯃꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯨꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨ ꯂꯦꯞꯂꯒ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯑꯣꯟꯊꯣꯛꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯦꯗ ꯇꯨꯔꯦꯜꯁꯤꯗꯤ ꯍꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅ ꯑꯃꯨꯛ ꯊꯨꯗꯦꯛꯄꯤꯔꯤꯕ ꯖꯥꯠꯅꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯀꯣꯟ ꯑꯝꯇ ꯍꯥꯟꯅ ꯊꯤꯈꯤꯒꯦ ꯂꯨꯋꯥꯡꯉꯝꯕꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯦꯞꯂꯤꯉꯩ ꯇꯨꯔꯦꯜ ꯏꯔꯣꯜꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯤ ꯂꯨꯋꯥꯡꯉꯝꯕꯗꯁꯨ ꯁꯥꯎꯝ ꯑꯃ ꯐꯪꯏ ꯀꯔꯤꯅꯣ ꯇꯨ ꯆꯨꯡꯂꯛꯂꯤꯕꯁꯤꯅ ꯏꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤꯕꯗꯣ ꯏꯅꯤꯡꯊꯧꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯒꯗꯣꯏꯅꯤ ꯏꯁꯤꯡ ꯀꯣꯟꯁꯨ ꯂꯩꯇꯦꯅ ꯇꯧꯔꯤꯕꯁꯦ ꯑꯥꯗ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯤꯅ ꯍꯦꯛꯇ ꯏꯁꯤꯡꯁꯤ ꯁꯣꯛꯂꯒꯦ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗꯅ ꯀꯣꯡꯒꯣꯜ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯄꯨꯔꯨꯛ ꯄꯨꯔꯨꯛ ꯂꯥꯎꯅ ꯀꯥꯈꯠꯂꯛꯏ ꯀꯣꯡꯒꯣꯜ ꯃꯔꯛꯇꯨꯗ ꯐꯤꯕꯝ ꯁꯣꯛꯅ ꯃꯔꯥꯡ ꯃꯔꯥꯡꯕ ꯃꯤꯔꯦꯞ 50ꯃꯨꯛ ꯁꯥꯡꯕ ꯆꯥꯎꯔꯕ ꯂꯩꯔꯦꯜ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯦꯡꯂꯤ ꯂꯦꯡꯂꯤ ꯆꯠꯂꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯐꯨꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯖꯣꯝ ꯂꯥꯎꯅ ꯀꯜꯂꯒ ꯀꯥꯈꯠꯂꯛꯄꯒ ꯆꯥꯎꯔꯕ ꯂꯩꯔꯦꯜ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯕ꯭ꯔꯪ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯒ ꯂꯨꯋꯥꯡꯉꯝꯕꯒꯤ ꯌꯥꯡꯂꯦꯟꯗꯨꯗ ꯖꯣꯞ ꯂꯥꯎꯅ ꯂꯥꯛꯏ ꯂꯨꯋꯥꯡꯉꯝꯕꯗꯨ ꯃꯥꯒꯤ ꯊꯥꯡ ꯃꯆꯥꯗꯨ ꯊꯨꯅ ꯆꯠꯂꯒ ꯂꯩꯔꯦꯜ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯂꯥꯝꯂꯒ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ ꯂꯩꯔꯦꯜꯗꯨ ꯀꯟꯅ ꯌꯥꯛꯅ ꯈꯣꯡꯂꯒ ꯂꯨꯋꯥꯡꯉꯝꯕꯗꯨ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯆꯤꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯇꯨꯔꯦꯜ ꯃꯌꯥꯏꯗꯨꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ ꯂꯩꯔꯦꯜꯗꯨ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯔꯩꯗꯨ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯝꯂꯒ ꯂꯨꯋꯥꯡꯉꯝꯕ ꯇꯝꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯇꯞꯅ ꯆꯪꯂꯛꯏ ꯂꯨꯋꯥꯡꯉꯝꯕꯗꯨ ꯏꯁꯤꯡꯗ ꯂꯨꯞꯀꯦ ꯇꯧꯕꯒ ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯊꯦꯜꯂꯝꯂꯦ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯊꯦꯟꯕ ꯇꯨꯔꯦꯜꯅꯤꯅꯦ ꯑꯗꯨꯅꯅꯤꯗꯅ ꯂꯩꯔꯦꯜ ꯑꯁꯤꯅ ꯃꯅꯤꯡ ꯇꯧꯅ ꯅꯤꯡꯊꯧ ꯁꯥꯗꯅ ꯇꯨꯔꯦꯜꯁꯤ ꯄꯥꯜꯂꯝꯂꯤꯕꯁꯤꯗꯤ ꯍꯩ ꯂꯩꯔꯦꯟ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯂꯩꯔꯦꯜꯗꯨꯗꯤ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯈ꯭ꯌꯥꯠꯇꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯌꯥꯛꯅ ꯈꯣꯡꯂꯒ ꯂꯨꯋꯥꯡꯉꯝꯕ ꯇꯝꯅ ꯁꯣꯔꯣ ꯁꯣ ꯆꯦꯟꯁꯤꯜꯂꯛꯏ ꯏꯁꯤꯡꯗꯨꯁꯨ ꯂꯩꯔꯦꯜꯗꯨꯅ ꯅꯩꯕꯗꯒꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯨꯋꯥꯡꯉꯝꯕꯅ ꯍꯦꯔꯥ ꯍꯨꯔꯥꯜꯂꯅꯥꯗ ꯂꯥꯟ ꯇꯧꯔꯛꯂꯒ ꯁꯥꯎꯗꯨꯅꯒꯁꯨ ꯇꯧꯗ ꯁꯥꯔꯤ ꯅꯪ ꯉꯁꯤꯗꯤ ꯈꯪꯅꯤ
ꯀꯗꯥꯏꯗ ꯂꯩ ꯎꯆꯨꯛꯁꯤꯡꯗꯣ ꯂꯨꯋꯥꯉꯝꯕꯗꯨ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯖꯣꯝ ꯖꯣꯝ ꯆꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯨꯡꯂꯤꯕ ꯆꯥꯎꯈ꯭ꯔꯕ ꯎꯆꯨꯛ ꯑꯃ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯦꯛꯂꯒ ꯂꯩꯔꯦꯜ ꯑꯗꯨ ꯇꯝꯅ ꯄꯣꯞ ꯂꯥꯎꯅ ꯀꯜꯂꯤ ꯇꯨꯔꯦꯜꯗꯨ ꯏꯁꯤꯡ ꯏꯊꯠ ꯑꯆꯧꯕ ꯑꯃ ꯖꯣꯝ ꯂꯥꯎꯅ ꯀꯥꯏ ꯂꯩꯔꯦꯜꯗꯨ ꯀꯟꯅ ꯈꯣꯡꯉꯤ ꯈꯪꯕ꯭ꯔꯅ ꯃꯃꯩꯁꯦ ꯍꯥꯏꯗꯅꯒꯁꯨ ꯑꯃꯨꯛ ꯇꯧꯔꯤꯅꯦ ꯁꯣꯝꯗ ꯁꯅꯥꯖꯥꯎꯕꯗꯨ ꯂꯨꯋꯥꯉꯝꯕꯅ ꯂꯩꯔꯦꯜꯗ ꯎꯆꯨꯛ ꯀꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯗꯤ ꯑꯗꯨꯒ ꯃꯔꯛꯇꯨꯗ ꯈꯣꯡꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤ ꯁꯥꯅꯣ ꯁꯣꯝꯗ ꯃꯈꯣꯜꯗꯣ ꯍꯩ ꯂꯨꯋꯥꯉꯝꯕꯁꯨ ꯂꯥꯛꯇ꯭ꯔꯤꯅꯦ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯇꯨꯔꯦꯜ ꯂꯣꯝꯗ ꯂꯥꯛꯏ ꯁꯣꯝꯗ ꯂꯨꯋꯥꯉꯝꯕꯒ ꯂꯩꯔꯦꯜꯒ ꯑꯗꯨꯗꯤ ꯇꯨꯔꯦꯜ ꯃꯌꯥꯏꯗꯨꯗ ꯀꯨꯝꯃꯩ ꯑꯃ ꯑꯣꯏꯔꯤ ꯂꯩꯔꯦꯜꯒꯤ ꯃꯃꯩ ꯑꯗꯨꯅ ꯍꯥꯏꯔꯒ ꯀꯜꯂꯛꯄꯗ ꯂꯨꯋꯥꯉꯝꯕꯗꯨ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯩ ꯃꯃꯩꯗꯨꯅ ꯄꯜꯍꯧꯗꯕꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯨꯡꯂꯤꯕ ꯑꯆꯧ ꯑꯆꯧꯕ ꯎꯆꯨꯛꯁꯤꯡ ꯑꯗꯨ ꯀꯟꯁꯤꯜꯂꯤ ꯎꯆꯨꯛꯁꯤꯡ ꯑꯗꯨ ꯕꯣꯝ ꯕꯣꯝ ꯂꯥꯎꯅ ꯀꯥꯏꯔꯒ ꯇꯦꯛꯏ ꯂꯨꯋꯥꯉꯝꯕꯅ ꯂꯩꯔꯦꯜꯒꯤ ꯃꯃꯩꯗꯨꯗ ꯆꯞꯄꯒ ꯂꯝꯍꯥꯏ ꯇꯧꯔꯒ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯂꯪꯉꯤ ꯂꯩꯔꯦꯜꯗꯨ ꯍꯤꯖꯥꯎ ꯑꯃꯗ ꯍꯥꯏꯖꯤꯟꯗꯅ ꯌꯩꯁꯤꯜꯂꯒ ꯇꯥꯏ ꯂꯨꯋꯥꯉꯝꯕꯅ ꯂꯩꯔꯦꯜꯗꯨꯗ ꯌꯦꯡꯂꯒ ꯌꯥꯝ ꯁꯥꯎꯅ ꯅꯪꯅ ꯈꯛ ꯑꯩ ꯂꯪꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯃꯤꯗꯅ ꯃꯁꯤ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯒꯦꯗꯃꯁꯦ ꯃꯐꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯂꯨꯋꯥꯉꯝꯕꯗꯨ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯂꯩꯔꯦꯜꯗꯨ ꯇꯝꯅ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯔꯦꯜꯗꯨꯁꯨ ꯀꯟꯅ ꯈꯣꯡꯂꯒ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯨꯋꯥꯉꯝꯕꯁꯨ ꯃꯅꯥꯛꯇ ꯂꯩꯕ ꯍꯤ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯩꯔꯦꯜ ꯑꯗꯨꯗ ꯍꯥꯏꯖꯤꯟꯅꯅ ꯄꯣꯞ ꯂꯥꯎꯅ ꯀꯟꯊꯠꯂꯤ ꯂꯩꯔꯦꯜꯗꯨ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈꯩ ꯂꯣꯡꯅ ꯇꯥꯎꯈꯠꯂꯛꯏ ꯂꯨꯋꯥꯉꯝꯕꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯏ ꯏꯕꯣ ꯅꯪꯁꯦ ꯍꯥꯠꯄꯤꯔꯣꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯁꯤ ꯂꯩꯔꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯇꯨꯔꯦꯜꯁꯤꯗ ꯀꯨꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯒꯗꯕ ꯂꯩꯔꯦꯟ ꯃꯥꯟꯗꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯕꯅꯤ ꯁꯥꯎꯅꯨꯀꯣ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯨꯋꯥꯉꯝꯕꯗ ꯌꯦꯡꯂꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯩꯅ ꯏꯈꯥ ꯊꯥꯕꯅꯤ ꯀꯥꯏꯅ ꯁꯪꯒꯠꯇꯅ ꯋꯥꯒ ꯉꯥꯡꯂꯨꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯁꯥꯎꯕ ꯐꯔꯒ ꯇꯞꯅ ꯀꯧꯔꯒꯦ ꯂꯨꯋꯥꯉꯝꯕꯗꯨ ꯇꯨꯔꯦꯜꯗꯒꯤ ꯇꯞꯅ ꯀꯥꯈꯠꯂꯛꯏ ꯏꯅꯤꯡꯊꯧ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯊꯛꯄ ꯌꯥꯔꯣꯏ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯔꯧꯗꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯁꯨ ꯐꯔꯦꯗ ꯏꯅꯤꯡꯊꯧ ꯂꯝꯕꯤꯗ ꯄꯨꯈ꯭ꯔꯤꯁꯨ ꯊꯦꯡꯅꯕ ꯌꯥꯏꯗ ꯑꯗꯣ ꯂꯩꯔꯦꯜ ꯃꯁꯤꯡ ꯈꯔ ꯊꯛꯅꯤꯡꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯌꯥꯔꯅꯤ ꯑꯩ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯤꯡꯊꯧ ꯅꯔꯨꯝꯗ ꯍꯨꯃꯥꯡ ꯌꯥꯝꯅ ꯆꯦꯟꯊꯔꯛꯂꯦ ꯍꯨꯃꯥꯡꯗꯣ ꯑꯃꯨꯛꯇ ꯇꯩꯊꯣꯛꯑꯣ ꯍꯧꯖꯤꯛꯇ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤꯅ ꯆꯣꯡꯈꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯑꯣ ꯍꯣꯏ ꯅꯤꯡꯊꯧ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯁꯅꯥꯖꯥꯎꯕꯗꯨ ꯂꯨꯋꯥꯉꯝꯕꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯏꯁꯣꯏ ꯁꯣꯏꯅ ꯌꯦꯡꯉꯤ ꯂꯨꯋꯥꯉꯝꯕꯗꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯆꯠꯅꯅꯕ ꯑꯃꯨꯛ ꯇꯧꯔꯁꯤꯔ ꯂꯨꯋꯥꯉꯝꯕ ꯑꯩꯕꯨ ꯂꯝꯕꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯤꯡꯁꯤꯡꯂꯝꯕꯅꯤ ꯂꯨꯋꯥꯉꯝꯕꯗꯨ ꯅꯣꯛꯊꯣꯔꯛꯏ ꯁꯅꯥꯖꯥꯎꯕꯁꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯃꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯩ ꯂꯝꯕꯤꯗ ꯆꯠꯅ ꯂꯨꯋꯥꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ ꯏꯅꯤꯡꯊꯧ ꯅꯨꯡꯁꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯏꯕꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯏꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯈꯧꯔꯥꯡꯕꯒ ꯆꯥꯛꯅ ꯂꯥꯝꯕꯒ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯑꯣꯔꯒ ꯄꯨꯒꯗꯕ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯛꯀꯗꯤ ꯂꯥꯝꯕꯩ ꯐꯥꯎꯗꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯍꯣꯏꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯏꯄꯣꯛ ꯄꯣꯛꯎ ꯌꯥꯗꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯇꯅꯕ ꯅꯨꯡꯁꯝ ꯃꯅꯥ ꯑꯃ ꯂꯩ ꯑꯗꯨ ꯇꯣꯏꯅ ꯁꯥꯏ ꯅꯨꯡꯁꯝ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ ꯏꯁꯪ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯁꯪꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯃꯁꯛ ꯇꯥꯛꯁꯤꯒꯦ ꯏꯕꯣ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯗ ꯏꯁꯪ ꯀꯥꯕꯗꯣ ꯑꯗꯣ ꯅꯨꯡꯁꯝ ꯀꯧꯏ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯏꯁꯤꯡꯗ ꯂꯩꯕ ꯑꯗꯨꯅ ꯏꯁꯪ ꯀꯧꯏ ꯑꯗꯣ ꯏꯁꯪꯗꯤ ꯆꯥꯗ꯭ꯔꯤꯀꯣ ꯏꯅꯤꯡꯊꯧ ꯍꯣꯏꯗꯤ ꯂꯨꯋꯥꯉꯝꯕ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯏꯁꯪꯕꯨꯗꯤ ꯈꯪꯉꯤ ꯎꯁꯨ ꯎꯔꯦ ꯆꯥꯕ ꯌꯥꯏ ꯀꯩꯁꯨ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯅꯨꯡꯁꯝꯗꯤ ꯉꯁꯤꯇ ꯃꯃꯤꯡ ꯇꯥꯏ ꯂꯨꯋꯥꯉꯝꯕꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨ ꯃꯅꯝꯁꯨ ꯁꯨꯠ ꯅꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯂꯛꯂꯕ꯭ꯔꯥ ꯂꯨꯋꯥꯉꯝꯕ ꯂꯥꯝꯗꯦ ꯅꯤꯡꯊꯧ ꯅꯨꯡꯁꯝꯒꯤ ꯋꯥꯔꯤꯁꯤꯗ ꯏꯃꯥ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤ ꯅꯤꯡꯊꯧ ꯑꯣ ꯅꯪꯒꯤ ꯏꯃꯥꯗꯣ ꯅꯨꯡꯁꯝ ꯂꯂꯣꯟꯕ ꯏꯃꯥꯔꯥ ꯂꯂꯣꯟꯗꯦꯗ ꯅꯤꯡꯊꯧ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯂꯛꯄꯅꯤꯅ ꯏꯃꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 10ꯁꯦ ꯆꯥꯛ ꯂꯥꯝꯗꯅꯕ
ꯅꯨꯡꯁꯝꯗ ꯑꯣꯏꯅ ꯄꯤꯖꯔꯛꯏ꯫ ꯑꯋꯣꯏꯃꯛꯀꯤꯔꯅꯦ ꯂꯨꯋꯥꯡꯉꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯕꯣ? ꯃꯇꯥꯡꯁꯤꯗꯕꯨ ꯆꯥꯛ ꯑꯁꯨꯛ ꯀꯟꯅ ꯂꯥꯝꯂꯀꯥꯟꯁꯤꯗꯕꯨ ꯏꯅꯤꯡꯊꯧꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯝꯗꯣ ꯍꯧꯖꯤꯛ ꯆꯥꯡꯌꯦꯡꯃꯨꯛꯇ ꯇꯧꯁꯤꯔꯥ? ꯀꯔꯤ ꯍꯥꯏꯒꯦ ꯂꯨꯋꯥꯡꯉꯝꯕ? ꯌꯥꯏ ꯀꯩꯅꯣ ꯏꯅꯤꯡꯊꯧ, ꯇꯧꯁꯤ꯫ ꯑꯗꯣ ꯃꯐꯝꯁꯤꯗꯗꯤ ꯅꯨꯡꯕ ꯑꯝꯇ ꯇꯥꯗꯦꯅꯦ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯂꯝꯕꯤꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ "ꯀꯔꯤ ꯊꯤꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ?" "ꯏꯁꯪ ꯊꯤꯔꯤ ꯏꯅꯤꯡꯊꯧ." "ꯏꯁꯪꯗꯤ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟꯗ ꯂꯩꯒꯗꯕꯅꯤꯅꯦ ꯑꯉꯥꯎꯕ ꯅꯪꯕꯣ꯫ ꯋꯥꯅꯗꯕꯅꯤ, ꯊꯤꯔꯨꯔꯅꯨ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯃꯣꯏ ꯑꯅꯤꯗꯨ ꯄꯣꯊꯥ ꯂꯥꯛꯄꯅ ꯅꯨꯃꯤꯠ 8-9ꯅꯤꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯑꯁꯨꯞꯄ ꯃꯐꯝ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯅꯥꯖꯥꯎꯕꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯁꯅꯥꯖꯥꯎꯕꯗꯨ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯂꯨꯋꯥꯡꯉꯝꯕꯗ "ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ ꯂꯨꯋꯥꯡꯉꯝꯕ?" "ꯏꯅꯤꯡꯊꯧ, ꯑꯩ ꯇꯨꯡꯗ ꯂꯩꯕꯤꯌꯨ, ꯑꯗꯨꯒ ꯊꯥꯡ ꯃꯆꯥꯁꯦ ꯆꯦꯠꯅ ꯄꯥꯏꯕꯤꯌꯨ꯫ ꯁꯤ ꯊꯥꯡꯁꯤꯗ ꯂꯩꯔꯤ." "ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯦꯗꯩꯕꯣ, ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯒ." ꯂꯨꯋꯥꯡꯉꯝꯕꯗꯨ ꯑꯁꯨꯞꯄ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯈꯤ, ꯑꯗꯨꯒ ꯁꯟ ꯂꯥꯕ ꯐꯖꯕ ꯑꯅꯤ ꯑꯃꯒ ꯁꯟ ꯒꯥꯔꯤ ꯑꯃꯒ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯁꯅꯥꯖꯥꯎꯕꯗꯨꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯀꯣꯟꯕꯕꯨ ꯊꯥꯡꯒꯠꯄꯕꯨ ꯇꯧꯗꯨꯅ ꯊꯥꯡꯒꯠꯄꯗꯤ ꯉꯝꯗ꯫ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ "ꯏꯕꯣ, ꯅꯪꯁꯤ ꯌꯥꯏꯍꯦ, ꯍꯩꯗꯤ ꯁꯟ ꯒꯥꯔꯤꯁꯤꯗ ꯇꯣꯡꯈꯠꯂꯦꯍꯦ." ꯂꯨꯋꯥꯡꯉꯝꯕꯗꯨ ꯁꯟ ꯂꯥꯕ ꯑꯅꯤꯗꯨ ꯁꯟ ꯒꯥꯔꯤꯗ ꯁꯝꯄꯣꯠ ꯂꯥꯛꯅ ꯁꯅꯥꯖꯥꯎꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ, ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯔꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯁꯟ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯔꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯃꯅꯤꯡꯗ ꯎꯏꯔꯤ ꯇꯣꯡꯂꯤ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡꯁꯤꯡꯗꯒꯤ ꯈꯣꯡꯂꯛꯄ ꯇꯤꯟ ꯀꯥꯡꯁꯤꯡꯒꯤ ꯃꯈꯣꯜꯅ ꯑꯍꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯅꯛꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯒꯤ ꯈꯣꯡꯂꯛꯄ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯈꯣꯟꯖꯦꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯔꯥꯞꯄ ꯎꯃꯪꯁꯤꯡꯗꯒꯤ, ꯆꯤꯡꯗꯒꯤ ꯁꯥ ꯀꯩ, ꯂꯝꯍꯨꯏ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ "ꯏꯅꯤꯡꯊꯧ, ꯇꯨꯝꯂꯕ꯭ꯔꯣ?" ꯇꯨꯝꯗꯦ꯫ "ꯀꯔꯤ ꯍꯪꯅꯤꯡꯕꯒꯦ ꯅꯪꯕꯨ ꯂꯨꯋꯥꯡꯉꯝꯕ?" "ꯏꯅꯤꯡꯊꯧ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯥꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯦ ꯅꯣꯡꯁꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯅꯣꯡꯁꯥ ꯃꯥꯅꯗꯤ ꯈꯪꯂꯝꯒꯗ꯭ꯔꯥ?" "ꯈꯪꯂꯝꯃꯣꯏꯗ ꯀꯩꯁꯨ." "ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯣꯏꯅꯣ ꯏꯅꯤꯡꯊꯧ? ꯃꯥꯗꯤ ꯃꯤꯔꯣꯜꯁꯨ ꯇꯥꯗꯅ." "ꯑꯗꯣ ꯁꯥ ꯈꯨꯗꯤꯡꯃꯛꯅꯗꯤ ꯃꯥꯕꯨ ꯀꯤꯅꯔꯤꯕꯁꯤꯗꯤ? ꯑꯗꯨꯗꯤ ꯃꯥꯅ ꯃꯁꯥ ꯏꯀꯟ ꯀꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗꯅ ꯏꯕꯨꯡꯉꯣ." "ꯃꯁꯥ ꯀꯟꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯏꯅꯤꯡꯊꯧ꯫ ꯅꯣꯡꯁꯥꯗꯤ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯄꯥꯝꯕ, ꯇꯧꯒꯦ ꯈꯟꯈꯤꯕꯗ ꯂꯦꯝꯅ ꯇꯣꯛꯇꯕ, ꯃꯤꯄꯥꯜ ꯇꯥꯡꯂꯒ ꯍꯤꯡꯗꯕ ꯁꯥ ꯑꯣꯏꯕꯒꯤꯅꯤ." "ꯑꯩꯈꯣꯏꯅ ꯅꯣꯡꯁꯥꯕꯨ ꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯤꯕꯁꯤ ꯏꯅꯤꯡꯊꯧ." ꯁꯅꯥꯖꯥꯎꯕꯗꯨ ꯎꯏꯔꯤ ꯈꯨꯝꯂꯛꯏ꯫ "ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯥꯗꯤ ꯆꯤꯟꯖꯥꯛ ꯐꯥꯎꯕ ꯃꯤꯄꯥꯜ ꯇꯥꯡꯕ ꯁꯥ ꯅꯠꯇꯦ꯫ ꯑꯗꯣ ꯂꯨꯋꯥꯡꯉꯝꯕ, ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ 10ꯅꯤ ꯍꯥꯏꯕꯗꯥꯏ?" "ꯍꯣꯏ ꯏꯅꯤꯡꯊꯧ." "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯍꯧꯔꯤꯕ꯭ꯔꯥ?" "ꯏꯅꯤꯡꯊꯧ, ꯑꯩ ꯆꯍꯤ 24 ꯆꯞ ꯆꯥꯅ ꯁꯨꯔꯦ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯈꯤꯕꯗꯤ ꯆꯍꯤ 5 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯅꯤ." "ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕ?" "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯦ 9ꯅꯤ, ꯅꯨꯄꯥ 2 ꯈꯛꯇꯅꯤ, ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯃꯇꯝꯗꯣ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯁꯤꯡꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯈꯨꯠꯇꯒꯤ ꯀꯟꯅꯕ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯏꯆꯦꯁꯤꯡꯒꯗꯤ ꯂꯥꯟ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ." ꯁꯅꯥꯖꯥꯎꯕꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯐꯝꯃꯤ꯫ "ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯏꯅꯤꯡꯊꯧ, ꯃꯐꯝꯗꯨꯕꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ?" "ꯂꯝꯕꯤꯗꯣ ꯑꯌꯨꯛꯇꯒꯗꯤ ꯌꯧꯔꯕ ꯌꯥꯏ ꯈꯜꯂꯤ." ꯅꯣꯡꯁꯨ ꯅꯤꯟꯐꯨꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯆꯨꯕꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯨꯋꯥꯡꯉꯝꯕꯗꯤ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯔꯝꯂꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ "ꯂꯨꯋꯥꯡꯉꯝꯕ, ꯉꯥꯏꯈꯣꯅꯦ, ꯁꯟꯁꯤꯡꯗꯨ ꯑꯃꯨꯛꯇ ꯂꯦꯞꯍꯜꯂꯨ." "ꯏꯁ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯊꯤꯔꯤꯕ ꯂꯝꯕꯤꯗꯨ ꯌꯧꯔꯦꯅꯦ, ꯃꯐꯝꯁꯤꯗꯅꯤꯅꯦ꯫ ꯑꯗꯣ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯎꯗꯦꯅꯦ꯫ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯅ ꯈꯨꯖꯤ ꯑꯃꯗꯤ ꯂꯝꯕꯤꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯝꯅ ꯀꯅꯥꯗꯒꯤ ꯈꯪꯂꯤꯕꯅꯣ?" ꯁꯅꯥꯖꯥꯎꯕꯗꯨ ꯁꯟ ꯒꯥꯔꯤ ꯃꯊꯛꯇꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯅꯥꯄꯥꯠꯀꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ "ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯆꯤꯡꯂꯥꯏꯒꯤ ꯃꯄꯥ ꯁꯅꯥꯌꯥꯏꯗꯣ
ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯤꯡꯂꯥꯏꯒꯤ ꯃꯄꯥ ꯁꯅꯥꯌꯥꯏꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡ ꯆꯤꯡꯂꯥꯏꯗꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯩꯍꯟꯈꯤ ꯑꯣ ꯑꯗꯨꯒ ꯆꯤꯡꯂꯥꯏꯅ ꯀꯔꯝꯅ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯩ ꯅꯤꯡꯊꯧ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛꯇꯣ ꯆꯤꯡꯂꯥꯏꯒꯤ ꯄꯣꯛꯐꯝꯅꯤ ꯃꯔꯝꯗꯝꯅꯤ ꯆꯤꯡꯂꯥꯏꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯄꯥꯗꯣ ꯂꯥꯟ ꯇꯣꯏꯅ ꯌꯥꯎꯍꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯃꯀꯣꯛꯇ ꯁꯤꯡꯈ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯆꯤꯡꯂꯥꯏꯒꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜꯗꯣ ꯈꯪꯂꯛꯂꯦ ꯆꯤꯡꯂꯥꯏꯅ ꯑꯩꯒꯤ ꯏꯄꯥꯗ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯂꯒꯅꯤ ꯍꯥꯏꯕ ꯏꯄꯥꯅ ꯃꯥꯡꯑꯣꯏꯅꯅ ꯈꯪꯕꯗꯒꯤ ꯅꯣꯡꯃ ꯁꯅꯥꯄꯥꯠꯀꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯂꯤꯕꯤꯈꯤ ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ ꯋꯥꯔꯤꯅ ꯏꯅꯤꯡꯊꯧꯅ ꯈꯪꯂꯒ ꯆꯤꯡꯂꯥꯏꯅ ꯁꯅꯥꯄꯥꯠꯀꯤ ꯈꯨꯖꯤꯗꯣ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕ 이붕어 ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯨꯝꯗꯅ ꯍꯨꯔꯥꯟꯗꯅ ꯋꯥꯔꯤ ꯌꯥꯝ ꯇꯥꯕꯅꯤ ꯁꯅꯥꯄꯥꯠ ꯆꯠꯄꯒꯤ ꯂꯝꯕꯤ ꯁꯅꯥꯄꯥꯠꯇ ꯂꯩꯔꯤꯕ ꯉꯥꯔꯣꯏꯁꯤꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯇꯥꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯤꯡꯂꯥꯏꯗꯣ ꯀꯣꯅꯨꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯣ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤ ꯑꯗꯨꯗꯤ ꯆꯤꯡꯂꯥꯏꯁꯤꯗꯤ ꯅꯤꯡꯊꯧ ꯁꯥꯊꯤꯕ ꯍꯥꯏꯒꯅꯨ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯍꯥꯏꯌꯣ ꯏꯕꯨꯡꯉꯣ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯄꯥꯠꯇ ꯂꯩꯔꯤꯕ ꯉꯥꯔꯣꯏꯁꯤꯡꯗꯣ ꯆꯤꯡꯂꯥꯏꯅ ꯇꯨꯡꯗ ꯍꯥꯠꯂꯒ ꯈꯨꯖꯤꯗꯣ ꯃꯥꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯏꯄꯥ ꯅꯤꯡꯊꯧꯗꯣ ꯊꯃꯣꯏ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯅꯤ ꯆꯤꯡꯂꯥꯏꯅ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯗꯕ ꯂꯩꯕꯥꯛꯄꯨ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯄꯥꯗ ꯂꯃꯟ ꯈꯨꯝꯕ ꯅꯪꯍꯧꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯈꯨꯝꯂꯛꯂꯤꯕꯁꯤꯅꯤ 이닝ꯊꯧꯒ ꯆꯤꯡꯂꯥꯏꯒ ꯆꯍꯤ ꯃꯥꯟꯅꯔꯒ 이닝ꯊꯧꯅ ꯍꯦꯟꯅ ꯑꯍꯟ ꯃꯥꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ 이해 ꯄꯪꯈ꯭ꯔꯦꯗ ꯀꯣꯏꯕꯨ ꯅꯪꯁꯦ ꯉꯥꯔꯣꯏꯁꯤꯡꯅ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯕꯗꯣ ꯈꯨꯖꯤꯗꯨꯒꯤ ꯃꯄꯥꯜꯅꯅꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯈꯨꯖꯤꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯐꯅ ꯂꯩꯔꯒꯁꯨ ꯉꯥꯔꯣꯏꯒꯨꯝꯅꯗꯤ ꯀꯨꯏꯅ ꯍꯤꯡꯂꯣꯏ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯅꯥꯏꯒꯅꯤ ꯄꯨꯟꯁꯤꯕꯨꯗꯤ ꯈꯔ ꯁꯥꯡꯒꯅꯤ ꯑꯣ ꯐꯔꯦ ꯏꯅꯤꯡꯊꯧ ꯅꯨꯃꯤꯠꯁꯨ ꯊꯣꯛꯂꯛꯀꯗꯧꯔꯦ ꯂꯨꯋꯥꯡꯉꯝꯕꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯗꯨꯗ ꯁꯅꯥꯖꯥꯎꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ ꯌꯥꯝ ꯄꯥꯈꯠꯅ ꯑꯩ ꯂꯨꯋꯥꯡꯉꯝꯕ ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯒꯦ ꯏꯅꯤꯡꯊꯧ ꯅꯨꯃꯤꯠ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯝꯕꯤꯁꯤꯡꯗꯣ ꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯝꯕꯤꯁꯤꯡꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤꯒꯗꯕꯅꯤ ꯂꯝꯕꯤꯗꯣ ꯆꯪꯅꯅꯕ ꯁꯦꯝ ꯁꯥꯁꯤ ꯊꯨꯅ ꯂꯨꯋꯥꯡꯉꯝꯕꯒ ꯁꯅꯥꯖꯥꯎꯕꯒꯗꯨ ꯂꯝꯕꯤꯗꯣ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯁꯅꯥꯖꯥꯎꯕꯅ ꯂꯨꯋꯥꯡꯉꯝꯕꯗ ꯂꯨꯋꯥꯡꯉꯝꯕ ꯑꯩꯁꯨ ꯁꯅꯥꯄꯥꯠꯇꯨ ꯌꯦꯡꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯗꯨꯗ ꯆꯠꯂꯨꯁꯤ ꯐꯅꯤ ꯏꯅꯤꯡꯊꯧ ꯇꯨꯇꯨ ꯅꯤꯡꯊꯧ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤꯁꯤꯡꯁꯦ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯦ ꯏꯅꯤꯡꯊꯧ ꯃꯁꯤꯗꯤ ꯈꯥꯋꯪ ꯂꯩꯗꯅ ꯃꯊꯪ ꯈꯥꯒ ꯑꯣꯟꯗꯅ ꯆꯦꯜꯂꯤꯅꯦ ꯂꯨꯋꯥꯡꯉꯝꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯀꯟꯅ ꯄꯥꯏꯌꯨꯀꯣ ꯆꯣꯡꯁꯤꯟꯈꯤꯅꯨꯀꯣ ꯂꯝꯕꯤꯁꯤꯡꯁꯤꯅ ꯆꯞꯈꯥꯏꯗꯅ ꯑꯃꯨꯛ ꯁꯤꯅꯤ ꯁꯅꯥꯖꯥꯎꯕꯅ ꯉꯥꯡꯂꯤꯕꯗꯨ ꯂꯨꯋꯥꯡꯉꯝꯕꯗꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯅꯤꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯂꯨꯋꯥꯡꯉꯝꯕꯗꯨ ꯁꯅꯥꯖꯥꯎꯕꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯈꯣꯟꯖꯦꯜꯁꯤꯅ ꯑꯃꯠꯇ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯥꯎꯗ ꯂꯥꯎꯅꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯝꯂꯣꯡ 103 ꯐꯥꯡꯕ ꯂꯝꯕꯤꯗꯨ ꯃꯌꯦꯛ ꯇꯞꯅ ꯁꯦꯡꯗꯣꯔꯛꯂꯤ ꯂꯨꯋꯥꯡꯉꯝꯕꯅ ꯏꯅꯤꯡꯊꯧ ꯂꯝꯕꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯃꯥꯟꯅꯩ ꯀꯔꯝ ꯇꯧꯅꯤ ꯂꯝꯕꯤꯁꯤꯡꯁꯤꯅ ꯂꯦꯡꯂꯤꯕꯁꯦ ꯂꯣꯏꯈꯤꯁꯅꯨ ꯁꯅꯥꯄꯥꯠ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯃꯗꯨꯈꯛ ꯏꯀꯣꯟ ꯀꯣꯟꯅ ꯂꯦꯡꯂꯒ ꯂꯩꯍꯧꯒꯗꯣꯏꯅꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯍꯧꯒꯗꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯄꯥꯠꯇ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨ ꯃꯁꯛ ꯈꯪꯂꯤ ꯁꯅꯥꯖꯥꯎꯕꯒ ꯂꯨꯋꯥꯡꯉꯝꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯏ ꯂꯩꯔꯩꯕꯥꯛꯀꯨꯝꯅ ꯐꯖꯔꯕ ꯁꯅꯥꯄꯥꯠꯀꯤ ꯃꯇꯥꯏ ꯑꯃꯗꯅꯤ ꯂꯨꯋꯥꯡꯉꯝꯕꯒ ꯁꯅꯥꯖꯥꯎꯕꯒꯅ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕꯁꯤ ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ ꯑꯣꯟꯊꯣꯛꯅ ꯄꯥꯛ ꯆꯥꯎꯅ ꯐꯖꯈ꯭ꯔꯦꯗ ꯁꯅꯥꯄꯥꯠꯁꯤꯒꯤ ꯏꯅꯤꯡꯊꯧ ꯑꯁꯨꯛ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯕ ꯏꯁꯤꯡ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯎꯔꯛꯈꯤꯗ꯭ꯔꯤ ꯏꯅꯤꯡꯊꯧꯅ ꯏꯁꯤꯡ ꯊꯛꯅꯤꯡꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯁꯤꯗꯒꯤ ꯊꯛꯄꯤꯔꯣ ꯈꯧꯔꯥꯡꯕꯗꯤ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯈꯨꯖꯣꯛ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯊꯛꯍꯧꯒꯦ ꯄꯨꯟꯁꯤ ꯁꯥꯡꯒꯗꯧ ꯃꯥꯜꯂꯤ ꯁꯅꯥꯖꯥꯎꯕꯗꯨ ꯂꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯒ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃ ꯑꯅꯤ ꯀꯜꯂꯒ ꯍꯥꯎꯅ ꯊꯛꯂꯒ ꯂꯨꯋꯥꯡꯉꯝꯕꯗ ꯂꯨꯋꯥꯡꯉꯝꯕ 이닝ꯊꯧ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯊꯅꯕ ꯇꯧꯏ ꯏꯕꯨꯡꯉꯣ ꯐꯒꯅꯤ 이닝ꯊꯧ ꯂꯨꯋꯥꯡꯉꯝꯕꯗꯨ ꯁꯅꯥꯄꯥꯠꯇ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ
luwang amadu ising de lupkre ngaki matung sanapat adu ising ipomna lerai sing adu throk throk nom lai patyai du ising ira yai marap zauna karai ira adu gi mayai adu mai gi nong thang prek prek kapi nong sukana sutharai sanapat gi nak yeta horiba o wasing akan manong leinung sit amaga loinana khawang sing sing na humdalai miku kharagi matung sanapat gi ising adu unwai muk sikthakre ingthakre luwang ambadu magi phajaraba mapamum aduda muktagi ningthikraba khuji du siraga ising mayade tawkhalai sanajawud haraubuna loikre luwang ambadu ising dei kangphawda pukhalai sanajawbana luwang amadu yengnaga makhau pongna noklaga hairai karisu leitaba ningthau singlaina khuji ase sibada tawningbada tawba ngamliba sidi mama puknungdagi matik maya yauna puklaklaba nangna khuji ase sirabudi kari oigani pena nokida luwang ambadu mamitu tapna pangthorai aduga sanajawbada iningthau temloi gi ningthau chinglai gi mathakta lan ta na masem sasi nongyai matungni temloi leba ke sagolan mi ma makutta maira ma pairaga nungsit ki mangthana chinglai gi konung tamna kanna thauri konung dani lanmi du chinglai gi mamang da tumina lepli chinglai da makutta chi ma pairi aduga chi du yenglaga phamna nokli e kongdrum drobot yon manangna aigi thakta lana muk tawgani haiba makha kari mu iriba nangi lan mi sing asi thuna lawthok lu law natrabadi tumna hatokani i pause lang iba lan mi du jinglai di yam ki na hairai iningtho ningtho sana jawbagi musa nupa mali magi manakta phamlaga leho aduga ningtho jinglai lan mi du da aduga kari tawba lan mi iningtho gi pamom na siriba khuji duga haiphet manaba khuji masu naha adugi pamom da sihawi khuji da masu taret ki chumthangum phaji iningtho jinglai da phamlambadagi phuklang hawgalai lanmi singdudi khangpre khangni jinglai du lanmi singna yam sauna lawrai lanmi sa langi sem sa mamang sokna ki bu lanbung aduda hojikmak lan sokna gani pauta mucho iya hanu bason manang boina hingna thamlubase yamna soiram ledana nongalamdai matamni lausing pungleba ki lanmi lising taramu sanajaw ga loinana maira amom pairaga jinglai gi lanmi lak ahumuk dugi mamangda lepli temloi leba ki lanmi singi maraktagi ningthau singlai su sagol ama tonglaga thoglai jinglai na sanajaw budi yam karemna na lawrai mi amuk ngai ga dori braha sanajaw ba aigi mi ngai bana te singlai nangi lanmi lakpa loidrum maline madu ngai ribani jinglai du yam karemna na noklaga magi sagol du tonglaga lanmi singi mamangda hangkat handa koi chali aduga jinglai na sanajaw bada o ihe nangi da maktadi aigi lanmi lising manga khak sizinagi hai sanajaw ba somna singlai gi lebak tu luwang ambadu lemlei sanagi manakta phamlaga lemlei sanada wari sari nangi khuji aina puruk lemlei ado lana singamlaga nangona sinagi lemlei sanana luwang ambada noklaga hairai khuji gi wato ko ai mafam sidagi mukta khalo hoi phare aina mu pamlaga puthoklage konung sidagi lemlei sana khuji du yenglaga hairai khuji da aingonda muta thenglo luwang amba na lemlei sanada khuji du hek thengbaga lemlei sanagi ngagi mamaidu mi makhong onkhre luwang ambadu punganga e lemlei sanan luwang ambada hairai khuji sigi matik mayai langhau siti khangle ko luwang ambadu wa makhata de lemlei sanagi makhotu tap launa pairaga ising dagi satlawna singkhatlaklaga luwang ambagi mangak amadi makhwangna yeliba phisingdu lemlei sanada sesen isinbi aduga konungdagi thokminarai mapalda samu nongyai tolensu sagol amom tonglaga leirami makuta fajaraba thangsang amom su pairi aduga luwang ambagi fajaraba sagol ama su leplaga leiri luwang ambaga lemlei sanaga magi sagolda tonglaga lemlei sanabu lausing punglebak lomda puraklami somna sanajaw baga singlaiga awai akhum tongnaringai jinglai gi lanmi ama kana sensilai aduga jinglai da wa khara haikibugum tawi sanajaw da onsilam singlai amadi
ꯆꯤꯡꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯁꯅꯥꯖꯥꯎꯕꯗ ꯌꯥꯝ ꯉꯛꯅ "ꯏꯅꯤꯡꯊꯧ, ꯃꯈꯥ ꯄꯥꯡꯅ ꯑꯣꯜꯂꯝꯕ ꯆꯤꯡꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯖꯥꯠꯅꯣ?" ꯁꯅꯥꯖꯥꯎꯕꯅ ꯂꯥꯟꯃꯤꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯤꯒꯅꯨ ꯂꯥꯟꯃꯤ, ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯌꯥꯎꯒꯗꯕ ꯅꯠꯇꯦ, ꯐꯝꯂꯒ ꯌꯦꯡꯒꯗꯕꯅꯤ꯫ ꯍꯩ ꯂꯥꯟꯃꯤꯁꯥ, ꯐꯝꯊꯧ, ꯂꯥꯟ ꯌꯦꯡꯂꯁꯤ." ꯁꯅꯥꯖꯥꯎꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯐꯝꯊꯕ ꯍꯧꯕꯒ ꯅꯣꯡꯄꯣꯛꯂꯣꯝꯗ ꯆꯤꯡꯂꯩꯒꯤ ꯂꯥꯟꯃꯤ ꯆꯥꯝꯃ ꯆꯅꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯃꯈꯣꯡ ꯃꯇꯠ ꯃꯇꯠ ꯇꯠꯂꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯆꯤꯡꯂꯩꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯩꯃꯨꯛ ꯉꯥꯡꯉꯤ꯫ ꯌꯦꯠꯀꯤ ꯂꯝꯗꯥꯡꯗ ꯁꯥꯃꯨꯅ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯊꯥꯡꯅ ꯌꯥꯜꯂꯒ ꯇꯛꯇꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯣꯏꯒꯤ ꯂꯝꯗꯥꯡꯗꯅ ꯅꯣꯡꯌꯥꯏꯁꯨ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯅꯥꯄꯤ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯗꯂꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯏ ꯆꯕꯨꯛꯇ ꯇꯣꯂꯦꯟꯅ ꯆꯤꯡꯂꯩꯒꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯐꯧ ꯈꯥꯎꯕꯒꯨꯝꯅ ꯈꯥꯎꯗꯂꯛꯏ꯫ ꯇꯣꯂꯦꯟꯒꯤ ꯍꯦꯛ ꯇꯨꯡꯗ ꯂꯨꯋꯥꯡꯉꯝꯕꯅ ꯂꯦꯝꯂꯩ ꯁꯅꯥꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯂꯦꯝꯂꯩ ꯁꯅꯥꯒꯤ ꯃꯆꯥꯗꯨ ꯃꯗꯨ ꯈꯟꯕꯗ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯆꯥꯗꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ꯫ ꯆꯤꯡꯂꯥꯏꯗꯨ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯂꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯏ꯫ "ꯉꯔꯥꯡꯗ ꯄꯣꯛꯄ ꯉꯥꯈꯥ, ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯕ ꯇꯥꯔꯤꯗꯨ ꯉꯁꯤꯗꯤ?" ꯆꯤꯡꯂꯥꯏꯗꯨ ꯊꯥꯡꯄꯥꯛ ꯑꯆꯧꯕ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯁꯤꯕꯁꯤꯡꯗꯨ ꯆꯧꯀꯥꯟ ꯀꯥꯜꯂꯒ ꯂꯨꯋꯥꯡꯉꯝꯕ ꯇꯝꯅ ꯍꯥꯏꯖꯤꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯥꯃꯨꯒ ꯇꯣꯂꯦꯟꯒ ꯅꯣꯡꯌꯥꯏꯒꯗꯨ ꯂꯦꯝꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯣꯏ ꯑꯍꯨꯝꯅ ꯂꯦꯝꯂꯩ ꯁꯅꯥꯗ ꯀꯣꯏꯁꯤꯜꯂꯤ꯫ ꯁꯣꯝꯅ ꯁꯅꯥꯖꯥꯎꯕꯗꯨ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯔꯕ ꯂꯥꯟ ꯑꯗꯨ ꯌꯦꯡꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ "ꯏꯅꯤꯡꯊꯧ, ꯐꯖꯕꯤ ꯅꯨꯄꯤꯁꯤ ꯄꯨꯔꯛꯅꯕ ꯑꯩ ꯆꯪꯁꯤꯜꯂꯒꯦ." ꯁꯅꯥꯖꯥꯎꯕꯅ ꯂꯥꯟꯃꯤꯗꯨꯗ "ꯄꯥꯈꯠꯀꯅꯨ, ꯂꯥꯟ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ." ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯆꯤꯡꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯦꯝꯂꯩ ꯁꯅꯥ ꯇꯝꯅ ꯍꯨꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯥꯃꯨ, ꯅꯣꯡꯌꯥꯏ, ꯇꯣꯂꯦꯟꯅ ꯂꯥꯟꯃꯤ 40,000ꯃꯨꯛ ꯃꯤꯀꯨꯞ ꯑꯃꯗ ꯌꯦꯟꯗꯦꯝ ꯁꯣꯏꯕꯒꯨꯝꯅ ꯐꯗ꯭ꯔꯠ ꯁꯣꯏꯗꯠꯂꯤ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯀꯣꯛ ꯃꯔꯨꯁꯤꯡꯗꯨ ꯂꯧꯕꯨꯛꯇ ꯐꯧꯗꯤ ꯆꯥꯏꯕꯒꯨꯝꯅ ꯆꯥꯏ, ꯏꯅ ꯂꯧꯈꯣꯡ ꯆꯦꯜꯂꯤ꯫ ꯆꯤꯡꯂꯩꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ 3,00,000ꯃꯨꯛꯇꯨ ꯃꯤꯀꯨꯞ ꯈꯔꯗ ꯄꯨꯡꯇꯨꯝ ꯇꯨꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯇꯣꯂꯦꯟꯗ "ꯇꯣꯂꯦꯟ, ꯂꯦꯝꯂꯩ ꯁꯅꯥꯒ ꯅꯣꯏ ꯃꯔꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯣ." ꯆꯤꯡꯂꯩꯅ ꯂꯨꯋꯥꯡꯉꯝꯕꯗ "ꯏꯌꯥ, ꯑꯗꯨꯗꯤ ꯂꯥꯟ ꯍꯧꯔꯦ." ꯆꯤꯡꯂꯩꯗꯨ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯊꯔꯛꯏ꯫ "ꯈꯪꯕ꯭ꯔꯣ ꯎꯆꯤ ꯃꯆꯥ?" ꯆꯤꯡꯂꯩꯗꯨ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯉꯛꯁꯝ ꯇꯝꯗꯅ ꯊꯥꯡꯄꯥꯛ ꯑꯗꯨꯅ ꯖꯣꯞ ꯂꯥꯎꯅ ꯃꯤꯀꯨꯞ ꯑꯃꯗ 10 ꯀꯨꯜꯂꯛ ꯌꯥꯟꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯈꯩꯔꯣꯏꯒꯤ ꯃꯇꯧꯒꯨꯝꯅ ꯁꯠ ꯂꯤꯊꯣꯛꯏ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯆꯤꯡꯂꯩꯗ ꯑꯃꯨꯛ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯑꯁꯣꯟꯕ ꯅꯤꯡꯊꯧ, ꯅꯄꯥꯡꯒꯜ ꯐꯨꯗꯣꯛꯍꯧꯔꯣ, ꯅꯪꯒꯤ ꯑꯉꯝꯕ ꯅꯇꯤꯛ ꯅꯊꯧꯅꯥꯗꯣ ꯌꯦꯡꯈꯤꯒꯦ." ꯁꯣꯝꯗ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯃꯃꯤꯠꯇꯨ ꯈꯨꯝꯂꯒ ꯐꯝꯂꯤ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯦꯝꯂꯩ ꯁꯅꯥꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯤ꯫ ꯂꯥꯟꯃꯤ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ "ꯂꯨꯋꯥꯡꯉꯝꯕꯅ ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯤꯅꯅꯤꯗꯅ." ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ "ꯑꯩꯁꯨ ꯁꯤꯟꯅꯤꯡꯂꯛꯂꯦꯕꯣ ꯁꯤ ꯌꯧꯔꯗꯤ." ꯁꯅꯥꯖꯥꯎꯕꯗꯤ ꯂꯨꯋꯥꯡꯉꯝꯕꯒ ꯆꯤꯡꯂꯩꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯁꯅꯥꯖꯥꯎꯕꯗꯨ ꯃꯇꯣꯝꯇ "ꯊꯨꯅ ꯍꯥꯠꯂꯨꯅꯦ ꯂꯨꯋꯥꯡꯉꯝꯕ ꯅꯪꯕꯣ ꯆꯤꯡꯂꯩꯗꯣ. ꯏꯍꯦ, ꯆꯤꯡꯂꯩꯁꯤꯁꯨ ꯊꯥꯡꯁꯦ ꯌꯥꯟꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕ ꯌꯥꯗꯕ ꯖꯥꯠꯂ? ꯏꯍꯦ ꯏꯕꯦꯝꯃ, ꯅꯃꯤꯠꯇꯨ ꯈꯨꯝꯂꯗꯤ ꯌꯦꯡꯕ ꯀꯤꯔꯕ꯭ꯔꯣ ꯅꯪꯕꯣ? ꯍꯥ?" "ꯍꯣꯏ, ꯀꯤꯌꯦ ꯄꯥꯕꯨꯡ." "ꯏꯍꯦ, ꯅꯃꯥꯅ ꯄꯥꯍꯠꯄ ꯈꯨꯆꯤ ꯍꯨꯔꯥꯟꯕꯁꯦ ꯌꯦꯡꯕ ꯀꯤꯔꯤꯕ? ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯋꯥꯔꯤꯗꯣ ꯑꯩ ꯂꯤꯕꯤꯔꯒꯦ." ꯁꯣꯝꯗ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗꯅꯤ꯫ ꯆꯤꯡꯂꯩꯅ ꯌꯥꯟꯊꯔꯛꯄ ꯊꯥꯡꯗꯨ ꯂꯨꯋꯥꯡꯉꯝꯕꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯄꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯂꯩꯒꯤ ꯃꯊꯕꯥꯛꯇꯨꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ ꯍꯥꯏꯖꯤꯟꯅꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯆꯤꯡꯂꯩꯗꯨ ꯂꯥꯟꯃꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯨꯞꯄꯒ ꯄꯥꯏꯁꯤꯟꯈꯤ꯫ ꯆꯤꯡꯂꯩꯗꯨ ꯏ ꯈꯨꯖꯥꯏ ꯑꯃ ꯐꯨꯔꯨ ꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯤꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯂꯩꯒꯤ ꯃꯉꯛꯁꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ 2-3ꯂꯛꯇꯪ ꯊꯤꯟꯖꯤꯜꯂꯛꯂꯒ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯂꯪꯊꯣꯔꯛꯏ꯫ ꯆꯤꯡꯂꯩꯗꯨ ꯑꯁꯤꯕ ꯃꯔꯛꯇꯨꯗ ꯁꯜꯂꯒ ꯑꯃꯨꯛ ꯇꯥꯏ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯤꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯩꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯏ꯫ ꯃꯥꯅ ꯍꯦꯛ ꯂꯥꯎꯕꯒ ꯃꯥꯒꯤ ꯃꯄꯥꯎꯝꯗ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯅꯣꯡꯊꯥꯡ ꯍꯧꯏ, ꯃꯩ ꯀꯥꯞꯄꯤ꯫ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯤꯡꯂꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯆꯤꯡꯂꯩꯅ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯍꯥꯏꯖꯤꯟꯅꯅ ꯀꯥꯎꯁꯤꯟꯈꯤ꯫ ꯂꯨꯋꯥꯡꯉꯝꯕꯗꯨ ꯁꯜꯂꯒ ꯄꯥꯏꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ
ꯁꯤꯠꯆꯤꯜꯂꯒ ꯇꯥꯏ ꯂꯨꯋꯥꯡꯉꯝꯕꯅ ꯁꯅꯥꯖꯥꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯧꯔꯤ ꯂꯨꯋꯥꯡꯉꯝꯕ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯩꯕꯣ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯍꯜꯂꯨꯅꯤꯕꯣ ꯏꯅꯤꯡꯊꯧ ꯈꯨꯖꯤꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯂꯦꯝꯂꯩ ꯁꯅꯥꯅ ꯂꯨꯋꯥꯡꯉꯝꯕꯗ ꯂꯨꯋꯥꯡꯉꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯧ ꯂꯧꯁꯤꯡꯅ ꯂꯥꯟ ꯉꯝꯕꯅꯤ ꯌꯦꯛꯅꯕꯒꯤ ꯃꯇꯧ ꯑꯗꯨꯃꯛ ꯇꯝꯂꯒ ꯂꯥꯟ ꯃꯥꯌꯣꯛꯅꯧ ꯂꯨꯋꯥꯡꯉꯝꯕꯗꯨ ꯂꯦꯝꯂꯩ ꯁꯅꯥꯗ ꯌꯦꯡꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯔꯥꯞꯄꯗ ꯆꯤꯡꯂꯥꯏꯗꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯃꯤꯠꯇꯨ ꯃꯩꯃꯨꯛ ꯉꯥꯡꯅ ꯂꯨꯋꯥꯡꯉꯝꯕꯗ ꯁꯥ ꯑꯃꯒꯨꯝ ꯉꯪꯂꯒ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯂꯦꯝꯂꯩ ꯁꯅꯥꯅ ꯂꯨꯋꯥꯡꯉꯝꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡꯉꯝꯕ ꯑꯁꯥꯎꯕꯅ ꯃꯥꯏꯊꯤꯕꯒꯤ ꯂꯝꯕꯤ ꯇꯥꯛꯄꯅꯤ ꯆꯤꯡꯂꯥꯏꯁꯤ ꯁꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯂꯥꯟ ꯉꯝꯃꯅꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯤꯡꯂꯥꯏꯗ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯍꯩ ꯈꯨꯁꯤ ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯥꯠꯂꯒ ꯅꯪꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯑꯃꯨꯛ ꯂꯣꯏꯅ ꯇꯝꯍꯟꯒꯅꯤ ꯆꯤꯡꯂꯥꯏꯗꯨ ꯁꯥꯒꯨꯝꯅ ꯉꯪꯂꯒ ꯍꯥꯏꯔꯛꯏ ꯅꯀ꯭ꯔꯥꯡꯗꯨ ꯁꯦꯒꯥꯏꯔꯒ ꯅꯈꯣꯡ ꯅꯈꯨꯠꯁꯤꯡꯗꯣ ꯃꯇꯠ ꯃꯇꯠ ꯊꯥꯗꯠꯂꯒ ꯑꯩꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯅꯪꯒꯤ ꯇꯣꯡꯁꯥꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯅ ꯌꯦꯟꯒꯅꯤ ꯆꯤꯡꯂꯥꯏꯗꯨ ꯂꯨꯋꯥꯡꯉꯝꯕ ꯇꯝꯅ ꯌꯨꯡꯅ ꯍꯩꯖꯤꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯨꯋꯥꯡꯉꯝꯕꯅ ꯃꯅꯥꯛꯇ ꯈꯥꯝꯂꯒ ꯂꯩꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯂꯥꯏꯗ ꯐꯩꯅ ꯄꯣꯞ ꯂꯥꯎꯅ ꯂꯪꯁꯤꯜꯂꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯁꯤꯡꯒꯨꯞ ꯁꯥꯅ ꯀꯥꯏ ꯆꯤꯡꯂꯥꯏꯗꯨ ꯐꯔ ꯐꯔ ꯑꯣꯜꯂꯒ ꯐꯩꯅ ꯁꯜꯂꯒ ꯄꯥꯏꯊꯣꯛꯈꯤ ꯂꯨꯋꯥꯡꯉꯝꯕꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯇꯦꯛꯄꯗꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯎ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯁꯥꯠꯇꯣꯛꯂꯛꯂꯒ ꯆꯤꯡꯂꯥꯏꯒꯤ ꯈꯨꯖꯤ ꯁꯤꯔꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯖꯣꯞ ꯂꯥꯎꯅ ꯌꯨꯡꯁꯤꯜꯂꯤ ꯆꯤꯡꯂꯥꯏꯒꯤ ꯃꯈꯨꯠꯇꯨ ꯇꯨꯕꯠ ꯂꯥꯎꯅ ꯀꯛꯏ ꯆꯤꯡꯂꯥꯏꯗꯨ ꯀꯞꯄꯒ ꯂꯥꯎꯏ ꯂꯨꯋꯥꯡꯉꯝꯕꯅ ꯆꯤꯡꯂꯥꯏꯒꯤ ꯃꯈꯨꯠ ꯑꯇꯠꯄꯗꯒꯤ ꯈꯨꯖꯤꯗꯨ ꯂꯧꯊꯣꯛꯂꯒ ꯎ ꯑꯗꯨ ꯑꯃꯨꯛ ꯁꯥꯠꯇꯣꯛꯂꯒ ꯆꯤꯡꯂꯥꯏꯒꯤ ꯃꯊꯕꯥꯛꯇ ꯖꯣꯞ ꯂꯥꯎꯅ ꯌꯨꯡꯁꯤꯜꯂꯤ ꯏ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯞꯄꯤ ꯆꯤꯡꯂꯥꯏꯗꯨ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯆꯤꯡꯂꯥꯏꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯆꯦꯁꯤꯡꯒꯤ ꯂꯃꯟ ꯈꯨꯝꯕꯗ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟꯁꯨ ꯈꯨꯝꯕꯤꯔꯦꯗꯣ ꯉꯁꯤꯗꯤ ꯆꯤꯡꯂꯥꯏ ꯂꯨꯋꯥꯡꯉꯝꯕꯗꯨ ꯃꯥꯒꯤ ꯈꯨꯖꯤꯗꯨ ꯂꯧꯊꯣꯛꯂꯒ ꯆꯤꯡꯂꯥꯏꯅ ꯁꯤꯔꯝꯕ ꯈꯨꯖꯤꯗꯨꯒ ꯄꯨꯟꯅ ꯂꯦꯝꯂꯩ ꯁꯅꯥꯗ ꯄꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯨꯋꯥꯡꯉꯝꯕꯅ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯃꯥꯒꯤ ꯁꯅꯥꯄꯥꯠꯇ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯒꯤ ꯁꯒꯣꯜꯁꯨ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯂꯦꯝꯂꯩ ꯁꯅꯥꯅ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯂꯦꯝꯂꯩ ꯁꯅꯥꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯂꯨꯋꯥꯡꯉꯝꯕꯅ ꯂꯦꯝꯂꯩ ꯁꯅꯥꯗ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔ ꯂꯦꯝꯂꯩ ꯁꯅꯥ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯂꯨꯋꯥꯡꯉꯝꯕꯗ ꯌꯦꯡꯉꯤ ꯂꯦꯝꯂꯩꯅ ꯂꯨꯋꯥꯡꯉꯝꯕꯗ ꯑꯩꯅ ꯄꯥꯠ ꯑꯗꯨꯗ ꯏꯇꯣꯝꯗ ꯂꯩꯔꯒ ꯀꯔꯤ ꯇꯧꯔꯁꯨ ꯍꯥꯏꯕꯅꯤ ꯂꯨꯋꯥꯡꯉꯝꯕ ꯂꯦꯝꯂꯩ ꯄꯥꯠ ꯑꯗꯨ ꯅꯪꯒꯤꯅꯤ ꯅꯪꯅ ꯁꯦꯟꯅꯒꯗꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯄꯥꯠ ꯑꯗꯨ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯂꯨꯋꯥꯡꯉꯝꯕꯗ ꯋꯥ ꯉꯥꯡꯗꯦ ꯂꯦꯝꯂꯩ ꯁꯅꯥꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯂꯨꯋꯥꯡꯉꯝꯕꯅ ꯂꯦꯝꯂꯩ ꯁꯅꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯣ ꯂꯦꯝꯂꯩ ꯂꯦꯝꯂꯩ ꯁꯅꯥꯗꯨ ꯈꯨꯖꯤ ꯑꯅꯤꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗ ꯁꯤꯖꯤꯜꯂꯤ ꯂꯦꯝꯂꯩ ꯁꯅꯥꯅ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯗꯨꯅꯤ ꯂꯨꯋꯥꯡꯉꯝꯕꯗꯨ ꯂꯦꯝꯂꯩ ꯁꯅꯥꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯁꯨ ꯂꯥꯞꯅ ꯂꯦꯞꯂꯤ ꯃꯗꯨꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤ ꯅꯨꯡꯁꯤꯕ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯦꯛꯇ ꯍꯥꯏꯒꯗꯕꯅꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯅ ꯈꯨꯗꯨꯝ ꯆꯜꯂꯝꯕ ꯂꯩꯕꯥꯛꯁꯤꯡꯗꯨ ꯂꯨꯋꯥꯡꯉꯝꯕꯅ ꯑꯃꯨꯛ ꯃꯅꯤꯡ ꯂꯣꯏꯅ ꯇꯝꯍꯜꯂꯝꯃꯤ ꯇꯦꯝꯂꯣꯏ ꯂꯩꯕꯥꯛꯄꯨꯅ ꯅꯣꯡꯌꯥꯏ ꯇꯣꯂꯦꯟ ꯁꯥꯃꯨ ꯃꯣꯏ ꯑꯍꯨꯝꯅ ꯂꯩꯉꯥꯛꯍꯜꯂꯝꯃꯤ ꯂꯧꯁꯤꯡꯄꯨꯡ ꯂꯩꯕꯥꯛꯄꯨꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨ ꯂꯨꯋꯥꯡꯉꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ